ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯚꯤꯅꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯒꯤ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕꯁꯨ ꯀꯨꯏꯔꯦ ꯃꯗꯒꯤ ꯑꯩꯁꯨ ꯔꯥꯙꯤꯀꯥꯒ ꯂꯨꯍꯣꯡꯂꯦ ꯑꯩꯒꯤ ꯑꯍꯥꯟꯕ ꯁꯤꯅꯦꯃꯥꯗꯁꯨ ꯍꯤꯠ ꯆꯠꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯁꯨ ꯐꯤꯂꯝ ꯑꯇꯣꯞꯄ ꯀꯌꯥꯃꯔꯨꯝ ꯄꯨꯊꯣꯛꯏ ꯄꯨꯊꯣꯛꯂꯤꯕ ꯐꯤꯂꯝꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯤꯠ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗ ꯑꯩꯁꯨ ꯑꯁꯨꯝ ꯀꯨꯏꯁꯤꯜꯂꯛꯄꯗꯒꯤ ꯑꯩꯅ ꯑꯩ ꯏꯁꯥꯃꯛꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯀꯥꯎꯁꯤꯜꯂꯛꯂꯦ ꯑꯩꯁꯨ ꯁꯨꯝ ꯃꯃꯤꯡ ꯆꯠꯂꯛꯄꯗꯒꯤꯗꯤ ꯏꯒꯣ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯑꯩ ꯑꯁꯤ ꯑꯃꯥꯡꯕꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ ꯑꯩꯅ ꯐꯤꯂꯝꯁꯤ ꯑꯁꯨꯝ ꯄꯨꯊꯣꯔꯛꯄꯗꯒꯤ ꯐꯤꯂꯝ 60ꯃꯨꯛꯇꯤ ꯄꯨꯊꯣꯛꯏ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯐꯤꯂꯝ ꯑꯗꯨ ꯄꯨꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯀꯦꯔꯤꯌꯔꯁꯦ ꯂꯩꯈꯥ ꯇꯥꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯃꯔꯛꯇ ꯁꯥꯔ ꯅꯪꯕꯨ ꯃꯨꯔꯂꯤꯒ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯕꯔꯅꯦ ꯃꯗꯨꯗ ꯚꯤꯅꯨꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯅꯣꯡꯃꯗꯤ ꯁꯥꯟꯅꯈꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯈꯤꯕꯅꯤ 1989ꯒꯤ ꯃꯇꯝꯅꯤ ꯃꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯣ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯕ ꯉꯝꯃꯣꯏ ꯚꯤꯅꯨꯁꯨ ꯐꯣꯟ ꯑꯗꯨ ꯍꯦꯛ ꯄꯥꯏꯈꯠꯄ ꯃꯇꯝꯗ ꯃꯨꯔꯂꯤꯅ ꯌꯨ ꯉꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯍꯥꯏꯔꯛꯏ ꯃꯤꯁꯇꯔ ꯚꯤꯅꯨ ꯀꯨꯇꯨꯞꯄꯅꯝ ꯅꯪꯕꯨ ꯑꯩꯒꯤ ꯈꯣꯟꯖꯦꯜꯒꯁꯤ ꯈꯪꯂꯤꯕ꯭ꯔꯣ ꯉꯁꯤꯗꯤ ꯑꯩ ꯅꯪꯒꯤ ꯐꯤꯂꯝ ꯑꯃ ꯌꯦꯡꯉꯤꯅꯦ ꯐꯤꯂꯝ ꯑꯗꯣ ꯑꯣꯟꯊꯣꯛꯅꯁꯨ ꯅꯥꯏꯗ ꯌꯥꯈꯤꯗ꯭ꯔꯦ ꯐ꯭ꯂꯣꯞ ꯆꯠꯄ ꯐꯤꯂꯝꯅꯤ ꯐꯤꯂꯝ ꯑꯁꯤ ꯌꯥꯝꯅ ꯐꯖꯗꯦ ꯍꯥꯏꯗꯨꯅꯗꯤ ꯍꯥꯏꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯉꯥꯡꯉꯤꯁꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯕꯗꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯩꯕꯨ ꯍꯪꯉꯣꯏ ꯑꯃꯗꯧꯅ ꯍꯥꯏꯈꯤꯕꯗꯥꯏ ꯅꯪꯗꯤ ꯃദ്ꯔꯥꯁꯀꯤ ꯃꯐꯝ ꯀꯌꯥꯃꯔꯨꯝꯗ ꯆꯠꯇꯨꯅ ꯅꯐꯤ ꯅꯔꯣꯜ ꯂꯧꯊꯣꯛꯂꯗꯨꯅ ꯖꯒꯣꯏ ꯁꯥꯕ ꯉꯝꯕ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅꯤꯅꯦ ꯅꯪꯗꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯨꯔꯂꯤꯅ ꯉꯥꯡꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯚꯤꯅꯨꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯨꯔꯂꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯅꯪ ꯗꯥꯏꯔꯦꯛꯇꯔ ꯀꯣꯂꯣꯅꯤꯗꯨ ꯆꯠꯂꯣ ꯑꯗꯨꯒ ꯄꯗꯃꯥꯔꯥꯖ ꯑꯗꯒꯤ ꯕꯤꯚꯨꯁꯟ ꯑꯃꯍꯦꯛꯇ ꯑꯣꯏꯌꯨꯅꯦ ꯗꯥꯏꯔꯦꯛꯇꯔ ꯑꯃꯍꯦꯛꯇ ꯑꯣꯏꯌꯨ ꯌꯥꯏ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯂꯦꯗꯅ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯤꯅꯥꯏ ꯑꯣꯏꯔꯁꯨ ꯆꯠꯂꯣ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯅꯪꯅ ꯊꯣꯡ ꯊꯥꯛ ꯁꯦꯡꯗꯣꯛ ꯆꯥꯝꯊꯣꯛ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯆꯥꯛꯈꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯎ ꯃꯗꯨꯗꯒꯤꯅꯦ ꯅꯪꯅ ꯇꯥꯗꯣꯔꯤꯕꯁꯤ ꯑꯅꯧꯕ ꯂꯥꯛꯂꯤꯕ ꯗꯥꯏꯔꯦꯛꯇꯔꯁꯤꯡ ꯍꯣꯡꯂꯛꯂꯤꯕ ꯗꯥꯏꯔꯦꯛꯇꯔꯁꯤꯡ ꯑꯁꯤꯅ ꯉꯥꯡꯂꯤ ꯁꯛꯂꯤ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯈꯔ ꯇꯥꯎ ꯍꯥꯏꯕꯗꯤ ꯅꯈꯣꯏꯁꯦ ꯃꯇꯝ ꯂꯣꯏꯔꯕꯅꯤ ꯃꯈꯣꯏꯅ ꯉꯥꯡꯅ ꯁꯛꯅꯔꯤꯕꯁꯤꯡ ꯑꯗꯣ ꯃꯗꯨꯗꯒꯤꯅꯦꯈꯔ ꯇꯝꯃꯨ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯗꯨꯁꯨ ꯅꯪ ꯇꯝꯕ ꯉꯝꯗ ꯇꯥꯔꯒꯗꯤꯅꯦ ꯅꯪꯒꯤ ꯅꯄꯥꯅ ꯅꯪꯒꯤꯗꯃꯛꯇꯅꯦꯅ ꯂꯝ ꯑꯃ ꯂꯩꯕꯤꯒꯦ ꯇꯥꯏꯅꯦ ꯃꯗꯨ ꯖꯒꯥꯗꯨ ꯆꯠꯂꯣ ꯑꯗꯨꯒ ꯃꯗꯨꯗ ꯁꯤꯒꯦꯔ ꯁꯤꯔꯨꯆꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ ꯃꯗꯨꯒꯤꯗꯤ ꯚꯤꯅꯨꯅ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯐꯣꯟ ꯀꯣꯜ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯏꯕꯥꯅꯤ ꯑꯁꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯋꯥꯔꯤ ꯁꯥꯟꯅꯈꯤꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯃꯥꯡ ꯆꯍꯤꯗ ꯑꯩꯅ ꯀꯣꯆꯤꯗ ꯂꯩꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤꯗꯨ ꯅꯥꯕꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯐꯤꯂꯝ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯤꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯂꯗꯨꯅ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯕꯤ ꯂꯥꯡꯕꯤꯗꯅ ꯇꯧꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯑꯩꯕꯨ ꯂꯩꯐꯝꯁꯨ ꯄꯤꯕꯤꯈꯤ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯁꯨꯝ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯣꯠꯁ ꯕꯣꯏ ꯑꯃꯅ ꯃꯍꯥꯛꯀꯤ ꯇꯦꯞ ꯔꯦꯀꯣꯔꯗꯔ ꯑꯃ ꯁꯦꯝꯂꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯣ ꯑꯩꯅ ꯍꯦꯛ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯎꯈꯤ ꯃꯗꯨꯒꯤꯗꯤ ꯑꯩꯁꯨ ꯃꯗꯨꯒꯤ ꯇꯦꯞ ꯔꯦꯀꯣꯔꯗꯔ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯇꯦꯞ ꯔꯦꯀꯣꯔꯗꯔ ꯑꯃꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩ ꯍꯥꯏꯕꯁꯦ ꯑꯩ ꯅꯤꯡꯁꯤꯡꯉꯛꯏ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯑꯔꯥꯞꯄꯗꯒꯤ ꯚꯥꯏꯌꯣꯂꯤꯟ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕ ꯐꯪꯏ ꯃꯗꯨꯗ ꯈꯣꯡꯂꯛꯂꯤꯕ ꯚꯥꯏꯌꯣꯂꯤꯟ ꯑꯗꯨꯒꯤ ꯇ꯭ꯌꯨꯟ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯇꯝꯗ ꯑꯩꯅ ꯇꯥꯈ꯭ꯔꯕ ꯚꯥꯏꯌꯣꯂꯤꯟꯒꯤ ꯇ꯭ꯌꯨꯟ ꯑꯃꯅꯤ ꯃꯗꯨꯒꯤ ꯇ꯭ꯌꯨꯟ ꯑꯗꯨ ꯑꯩꯅ ꯏꯔꯥꯟ ꯍꯣꯂꯤ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯑꯩꯅ ꯍꯤ ꯇꯣꯡꯅ ꯇꯥꯈꯤꯕ ꯇ꯭ꯌꯨꯟ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯃꯗꯨꯒꯤ ꯇ꯭ꯌꯨꯟ ꯑꯗꯣ ꯅꯣꯠ ꯑꯃꯠꯇ ꯆꯦꯟꯖ ꯇꯧꯗꯕꯤꯗ ꯆꯍꯤ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯇꯥꯕ ꯐꯪꯖꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯅꯪꯅ ꯊꯤꯕ ꯂꯥꯛꯈꯤꯕ ꯂꯣꯀꯦꯁꯟ ꯑꯗꯨ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯚꯤꯅꯨꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯃꯗ ꯈꯥꯡꯄꯣꯛꯁꯪ ꯃꯆꯥ ꯑꯃ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯎꯕ ꯐꯪꯏ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯁꯤ ꯀꯣꯆꯤꯗ ꯂꯩꯕ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯥꯛꯏ ꯍꯣꯇꯦꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯥꯏꯕꯗꯤ ꯚꯥꯏꯌꯣꯂꯤꯟꯒꯤ ꯇ꯭ꯌꯨꯟ ꯑꯗꯨꯕꯨ ꯇꯥꯔꯗꯨꯅ ꯑꯁꯨꯝ ꯊꯤꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯚꯥꯏꯌꯣꯂꯤꯟ ꯑꯗꯨꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯨꯔꯂꯤꯅ ꯈꯣꯡꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯨꯔꯂꯤꯗ ꯃꯨꯟꯅ ꯌꯦꯡꯖꯈꯤ ꯃꯨꯔꯂꯤꯁꯨ ꯚꯤꯅꯨꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯖꯔꯛꯈꯤ ꯚꯤꯅꯨꯅ ꯃꯨꯔꯂꯤꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯪ ꯁꯤꯗꯤ ꯁꯤꯔꯝꯗ꯭ꯔꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯨꯔꯂꯤꯁꯨ ꯃꯊꯟꯗ ꯃꯣꯃꯣꯟ ꯅꯣꯛꯆꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯨꯔꯂꯤꯅꯁꯨ ꯍꯥꯏꯔꯛꯏ ꯊꯣꯔꯥꯕꯤ ꯅꯪ ꯀꯔꯤꯝꯇꯁꯨ ꯍꯣꯡꯉꯝꯗꯦꯅꯦ ꯍꯥ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯨꯏꯅ ꯎꯅꯈꯤꯗ꯭ꯔꯕ ꯃꯔꯨꯞ ꯑꯅꯤ ꯑꯗꯨ ꯎꯅꯔꯨꯕ ꯃꯇꯝꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯇꯨꯅ ꯌꯥꯝꯅ ꯍꯔꯥꯎꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯎꯠꯂꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯌꯥꯝꯅ ꯄꯦꯟꯅꯗꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯎꯠꯂꯤ ꯁꯤꯟ ꯑꯁꯤ ꯄ꯭ꯔꯖꯦꯟꯗ ꯂꯥꯛꯇꯨꯅ ꯚꯤꯅꯨꯁꯨ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯏ ꯅꯨꯄꯥ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯍꯥꯛ ꯀꯅꯥꯅꯣ ꯃꯨꯔꯂꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ
iyama binu ai khangdrabo haiduna hangi nangmu kana none haiduna binu na hare madura ai sinthil ne los adu habidi swami gi los adu leiba sinthil aduni haiduna hare mama thaki makhoi gi hotel adu da habidi bara adu da leikiba nu pama cha do weduna lerami madi binu na hare sinthil adu di muli di kai jakhre mada sinthil na tamu madi ngasai na sakrabani ne madu binu na mu adu ni mahti kharai chaliba selam hari ba jaga adu gi nakanda leiba khungang karpukam hari ba jaga adu satkibani ma ai delai minarakwa tha ani hum ti phare maksu music ki oza hoina bai damata koyang ngawdana ko chatuna lei nahandi karpukam khungang adu dagi music association amadagi pawla kodagi maksu mafam adu sakani na chakhibani madagi di mahaksu habidi binusu pai leitrabani na gari du gi manakta lai maduda taxi driver aduna mahak leramdrabra haidun hangi madu bidu nare hoi leramdre selum lomda sakani na chakre ye maduda taxi driver aduna nare kainuma khali jibo pura Tamil Nadu jima koirage na khali pajala adu sa ngasai wari do nabani unakibagi matungda chap lekhre makha kamai thabono haidun hangi kai che thawlo ai wari do lirage haduna binusu kai do phami madurigi sinasi pass tong lai habidi sahi amagi mamangi wari do lai ahalorba mulina ahalorba binu dare numit adu da isu branch proprok chak tuna ai Mumbai da direct chale music director oina bani na chapani yam kana honaki thong kya marum thinke adubo kanamatar hambi balai khidre madagi de isu mehbub studio da Ali Jafar ga unare 1993 gi blast to phawdi ai maga dum leram bani matam adu da ai mahaki assistant oiduna amasung music conductor oiduna Bombay da matam kuina lerami 1993 gi blast adu gi matungda Ali Jafar su mahak ki khung adu chatkre hankre madu matung ai su West Bengal da satuna mafam adu da music institution amada yauki mafam adu Katra Mosque manatane mi kya marumbo aina music tambiki khara madi aphawa saisak po khre khara mana aphawa director oire madura vinuna nang idi kamdauba madi vinuna re asuk kureba matungda nang mafam asida amuk laglibasina karigi madura mulina churum machai ma chingladun hare numi khara gi mamangda aina nangbo Kolkata da award pithobo ceremony amada nang yaukibado ai uki aina nang buti video yengkhibani Vinu Kotu Paramba Lifetime Achievement Award TV show aduda Vinu da award pibo matamda mayamna yamna yaringdabagi mawong ama utpagi mawong aduda mulisu yamna sawning ba habdo waiki maksu habidi Vinu su mafam aduda yam ikaiba nangjaki mulina Vinu da hare matam amada writer oiriba Vinu gi maming taba matamda theater aduda leiriba mising adu hawala khuba khunakibani aduga nana hawji leiriba pibo masina kamdoriba madara Vinu su tangkhai nokladuna hare Kalubasing ado amata mai pakta bahabdo ware aina mai pakpasing aduna yamna thumaludana napal ka ba horkhibani aisu hanagumna hanagi Vinu du oiba pame aisu yamna kana honaki adubo aibu mayamna samsung kautrok bahabdo waikre nangsi kanano haibasi nasana takchana bagi shakti lejarbe misakamani nangna lotuna lebegi artha leite Vinu nathong na layune nangbo madra Vinu na madugi matamduri loikreda hobjiti naha singi generation makoi gi matamni madigi mulina re amukta da pungloi loitabani ne sangsar se hingliba mising gi su saru yauri bane madura Vinu su nokpetawi amasung mahaki khada muli bu pusalaktuna mahana mamang thakta ikhiba film ahum amadi mahana muli da sine man hare ai chalam dagi matamda masi pukhige adubo matamadu phawbudadi nang masigi script sing se paro aduga nangi mot kari legi habda phungdoro madurigi muli amasung Vinu makhoi ni gari tongminadana samasum lai muli su Vinu na pirakhiba script ado para tuna sumna lakpani madura muli na akhoi kai chatri bano haduna hangi maduda akhoi khanaba misak ama lekhidre mamang thakta khanabani maramadra mahaki aroiba mathomong pathopani minato madura khoisu saru yabani chalibasi matho osumna makhoisu mafam madura yoksalapa matamdadi muli na siriba mi du kanano yeluba matamda siriba mi dudi Indradhanu soidino lerami mato udu urbu matamda muli di I ka ba habdu waiki madigi di muli nare kainu masibu malyali lo makti eli Tamil ne na khalubani madura Vinu nare masidi ne malyali ni adubo Tamilian saduna Tamil film da saru yana bana tawri bani madigi di mafam madura siba hambala ko mi mana nangna sakkiba mamang thaki seyatubu kanana iba ngamgani nangi adugumba seydo amu hana laglaroi haduna tengthaduna kapagi mato udura mulina madugi seyadune aina ikibani ne haduna mathanda porpok saksaki madigi Vinu nare mangona Padmasri award piba matamdo nang karai de lei ai bar de lei numit ado ai yu phun ngao gani lekhibase haduna
ꯃꯨꯂꯤꯅ ꯚꯤꯅꯨꯗ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯨꯂꯤ ꯑꯃꯁꯨꯡ ꯚꯤꯅꯨ ꯃꯈꯣꯏ ꯑꯅꯤꯃꯛꯅ ꯏꯁꯩ ꯑꯁꯤ ꯃꯨꯂꯤꯅ ꯏꯕꯅꯤ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯈꯪꯉꯕꯅꯤ ꯃꯈꯣꯏꯅꯤ ꯂꯦꯞꯃꯤꯟꯅꯗꯨꯅ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯗꯨꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯚꯤꯅꯨꯅ ꯍꯥꯏꯔꯛꯏ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯅꯪꯒꯤꯗꯃꯛꯇ ꯂꯥꯛꯀꯗꯕ ꯃꯤ ꯉꯥꯛꯇꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯂꯥꯛꯈ꯭ꯔꯦꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯔꯀꯥꯁꯇꯤꯛ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯡꯗꯒꯤ ꯍꯦꯔꯣ ꯀꯥꯝꯔꯥꯖ ꯑꯗꯨꯁꯨ ꯂꯥꯛꯈꯤ ꯀꯥꯝꯔꯥꯖ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯚꯤꯅꯨꯅ ꯍꯥꯏꯔꯛꯏ ꯑꯁ ꯐꯠꯇꯕ ꯃꯤ ꯑꯣꯛꯇꯕ ꯃꯤꯁꯤꯡꯁꯦ ꯃꯐꯝꯁꯤꯗ ꯂꯣꯏꯅ ꯊꯨꯡꯂꯔꯤꯅꯦ ꯇꯧꯔꯤꯁꯦ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯤ ꯑꯃꯅ ꯀꯥꯝꯔꯥꯖꯇ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯆꯥꯅꯨꯄꯤꯔ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯇꯧꯕꯇꯕꯨ ꯀꯥꯝꯔꯥꯖꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯚꯤꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯚꯤꯅꯨꯗ ꯃꯍꯥꯛꯅ ꯑꯩꯁꯤ ꯅꯪꯒꯤ ꯐꯦꯟꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯚꯤꯅꯨꯗꯤ ꯉꯥꯛꯇꯨꯅ ꯂꯩ ꯃꯗꯨꯗ ꯃꯨꯂꯤꯅ ꯀꯔꯤꯅꯣ ꯅꯪ ꯃꯤ ꯑꯣꯟꯅꯔꯝꯗꯧ ꯃꯥꯜꯂꯤ ꯑꯍꯜ ꯑꯁꯤꯕꯨ ꯅꯪꯅ ꯀꯔꯝꯅ ꯅꯪꯒꯤ ꯐꯦꯟ ꯑꯣꯏꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯤ ꯑꯦꯁꯤꯁꯇꯦꯟ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯐꯤꯂꯝ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯌꯦꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯨꯂꯤꯅ ꯐꯣꯇꯣ ꯑꯃ ꯀꯥꯞꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯅꯨꯄꯥꯗꯨꯅ ꯃꯤ ꯁꯤꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯐꯣꯇꯣ ꯀꯥꯞꯇꯔꯒꯗꯤ ꯐꯤꯕꯝ ꯇꯥꯗꯧ ꯃꯥꯟꯗꯦꯗ ꯃꯗꯨꯗ ꯃꯨꯂꯤꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇꯦ ꯃꯗꯒꯤꯗꯤ ꯃꯍꯥꯛꯅ ꯚꯤꯅꯨꯗ ꯑꯣꯟꯁꯤꯜꯂꯒ ꯆꯍꯤ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯐꯦꯟ ꯑꯃ ꯂꯥꯛꯏꯁꯦ ꯃꯥꯒ ꯐꯣꯇꯣ ꯑꯃꯨꯛꯇꯗꯤ ꯀꯥꯞꯃꯤꯟꯅꯧꯗꯅ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯚꯤꯅꯨꯅ ꯅꯪ ꯏꯟద్ꯔꯙꯅꯨꯁꯀ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯥꯒꯤ ꯐꯦꯟꯅꯤ ꯃꯍꯥꯛꯀꯤ ꯏꯁꯩꯗꯨ ꯑꯩ ꯉꯥꯎꯖꯩ ꯌꯥꯚꯒꯝ ꯇꯧꯕ ꯏꯁꯩꯗꯣ ꯃꯗꯨꯅꯤ ꯑꯩꯅ ꯌꯥꯝꯅ ꯉꯥꯎꯖꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯌꯥꯚꯒꯝ ꯍꯥꯏꯔꯤꯕ ꯏꯁꯩꯗꯨꯗꯤ ꯃꯨꯂꯤꯅ ꯏꯕ ꯏꯁꯩꯅꯤꯅ ꯃꯨꯂꯤꯗꯤ ꯄꯣꯔꯣꯛꯄꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯌꯥꯚꯒꯝ ꯇꯧꯕ ꯏꯁꯩꯗꯨ ꯁꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯃꯨꯂꯤꯁꯨ ꯊꯣꯛꯂꯛꯇꯨꯅ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯃꯗꯨꯒꯤ ꯏꯁꯩ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯇꯣꯞꯄ ꯏꯁꯩ ꯁꯛꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯏꯁꯩꯗꯨ ꯅꯤꯡꯁꯤꯡꯉꯛꯄ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯉꯁꯥꯏꯒꯤ ꯑꯦꯁꯤꯁꯇꯦꯟ ꯗꯥꯏꯔꯦꯛꯇꯔ ꯄ꯭ꯔꯗꯤꯞ ꯑꯗꯨꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯪ ꯀꯔꯣꯝ ꯆꯠꯇꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯏꯂꯥꯀꯨꯔꯝ ꯆꯠꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯏꯂꯥꯀꯨꯔꯝꯗꯣ ꯑꯩꯈꯣꯏꯁꯨ ꯆꯠꯇꯣꯔꯤꯕꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯒꯥꯔꯤ ꯇꯣꯡꯃꯤꯟꯅꯗꯨꯅ ꯂꯥꯛꯏ ꯃꯗꯨꯒꯤꯗꯤ ꯃꯨꯂꯤꯅ ꯅꯪ ꯀꯅꯥ ꯀꯅꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯗꯥꯏꯔꯦꯛꯇꯔ ꯑꯐꯥꯎ ꯑꯐꯥꯎꯕ ꯀꯌꯥꯒꯤ ꯃꯃꯤꯡ ꯄꯜꯂꯛꯏ ꯃꯗꯒꯤ ꯃꯨꯂꯤꯅ ꯐꯔꯦ ꯃꯁꯤꯗ ꯂꯩꯔꯤꯕ ꯁꯀ꯭ꯔꯤꯞ ꯑꯁꯦ ꯑꯃꯨꯛꯇꯪ ꯄꯥꯔꯒ ꯅꯪꯒꯤ ꯃꯣꯠ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯝꯇ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯅꯥꯒꯤ ꯁꯀ꯭ꯔꯤꯞꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯨꯂꯤꯅ ꯍꯥꯏꯔꯛꯏ ꯚꯤꯅꯨꯒꯤ ꯁꯀ꯭ꯔꯤꯞꯅꯤ ꯚꯤꯅꯨꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯉꯛꯂꯞꯇꯤ ꯂꯩ ꯃꯨꯂꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯂꯝꯕꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯡꯉꯤ ꯃꯔꯝ ꯑꯗꯨꯅ ꯄꯨꯡ 3ꯃꯨꯛꯇꯤ ꯆꯪꯅꯤ ꯁꯀ꯭ꯔꯤꯞ ꯑꯁꯤ ꯄꯥꯔꯒ ꯅꯪꯒꯤ ꯃꯣꯠ ꯑꯗꯨ ꯍꯥꯏꯔꯛꯎ ꯃꯗꯒꯤꯗꯤ ꯃꯨꯂꯤꯅ ꯚꯤꯅꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯁꯀ꯭ꯔꯤꯞꯁꯤꯡ ꯑꯗꯨꯗꯒꯤ ꯃꯁꯤꯒꯤ ꯁꯀ꯭ꯔꯤꯞ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯔꯦꯅ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯑꯅꯧꯕ ꯖꯦꯅꯦꯔꯦꯁꯟꯒꯤ ꯃꯤꯁꯤꯡꯁꯨ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯄꯥꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯁꯤ ꯑꯣꯏꯅ ꯄꯤꯕꯅꯤ ꯃꯗꯒꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯍꯣꯇꯦꯜ ꯑꯃꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯗꯒꯤꯗꯤ ꯋꯥꯔꯤꯗꯨ ꯀꯝꯗꯧꯏ ꯍꯥꯏꯗꯨꯅ ꯄ꯭ꯔꯗꯤꯞꯇ ꯍꯪꯕ ꯃꯇꯝꯗ ꯄ꯭ꯔꯗꯤꯞꯅ ꯍꯥꯏꯔꯛꯏ ꯋꯥꯔꯤꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯗꯤ ꯌꯥꯎꯋꯤ ꯑꯗꯨꯒ ꯗꯥꯏꯂꯣꯒꯁꯤꯡ ꯑꯗꯨꯁꯨ ꯆꯦꯟꯖ ꯇꯧꯗꯕꯗꯤ ꯌꯥꯔꯣꯏ ꯐꯤꯂꯝꯁꯦ ꯀꯝꯗꯧꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯐꯤꯂꯝ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯖꯒꯅꯤ ꯃꯩ ꯆꯠꯀꯗꯕ ꯐꯤꯂꯝꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯁꯤꯡꯁꯤꯅ ꯃꯁꯤꯒꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯄꯥꯝꯒꯗ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯃꯨꯂꯤꯅ ꯍꯪꯉꯤ ꯃꯗꯨꯗ ꯐꯤꯂꯝ ꯑꯁꯦ ꯐꯖꯕ ꯑꯣꯏꯇꯥꯔꯒꯗꯤ ꯅꯍꯥꯕꯨ ꯑꯣꯏꯔꯣ ꯑꯍꯟꯕꯨ ꯑꯣꯏꯔꯣ ꯂꯣꯏꯅ ꯌꯦꯡꯒꯅꯤꯗ ꯐꯤꯂꯝꯁꯦ ꯐꯖꯅꯕꯨ ꯅꯝ ꯇꯥꯔꯒꯗꯤ ꯁꯪꯁꯥꯔꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯦꯡꯒꯅꯤꯗ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯐꯤꯂꯝ ꯅꯝꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯏ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯟꯅꯔꯛꯄ ꯃꯇꯝꯗ ꯄ꯭ꯔꯗꯤꯞꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯗ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯃꯅ ꯄꯩꯁꯥ ꯈꯔ ꯄꯤꯔꯒꯗꯤ ꯊꯝꯕꯅꯤ ꯑꯗꯣ ꯁꯀ꯭ꯔꯤꯞ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯋꯥꯁꯨ ꯋꯥꯔꯨꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯁꯀ꯭ꯔꯤꯞ ꯑꯁꯤ ꯁꯤꯖꯤꯟꯅꯔꯗꯨꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯐꯤꯂꯝ ꯅꯝ ꯇꯥꯔꯒꯗꯤ ꯌꯥꯕꯁꯨ ꯌꯥꯏ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯗꯨ ꯇꯧꯔꯨꯗꯅ ꯍꯥꯏꯗꯨꯅ ꯃꯨꯂꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯄ꯭ꯔꯗꯤꯞꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯗꯣ ꯈꯔ ꯀꯣꯛ ꯆꯥꯛꯏ ꯃꯔꯝꯗꯤ ꯅꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯍꯅꯨꯊꯪꯗ ꯅꯈꯣꯏ ꯈꯣꯡꯕꯥꯟ ꯆꯣꯡꯅꯕꯅ ꯍꯣꯠꯅꯔꯤꯕꯅꯦꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯐꯤꯂꯝ ꯑꯁꯦ ꯅꯝꯃꯨ ꯍꯥꯏꯕꯁꯨ ꯌꯥꯔꯛꯇꯕ ꯌꯥꯏ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯗꯤꯞꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯦ ꯌꯥꯝꯅ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯊꯣꯛ ꯊꯥꯛꯀꯤ ꯐꯤꯂꯝ ꯑꯃ ꯌꯦꯡꯍꯜꯂꯒ ꯀꯔꯤꯒꯨꯝꯕ ꯏꯝꯄ꯭ꯔꯦꯁ ꯇꯧꯈꯤ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯦ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ ꯃꯔꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯨ ꯇꯧꯔꯁꯤꯅꯦ ꯑꯦꯗꯚꯥꯟꯁꯇꯨ ꯄꯩꯁꯥ ꯀꯥꯞꯁꯤꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯃꯨꯂꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯑꯦꯗꯚꯥꯟꯁ ꯀꯥꯞꯁꯤꯜꯂꯛꯑꯣ ꯍꯥꯏꯁꯦ ꯄꯩꯁꯥꯗꯨ ꯄꯨꯔꯒ ꯑꯃꯨꯛ ꯆꯦꯟꯈꯤꯒꯦ ꯍꯥꯏꯔꯣ ꯚꯤꯅꯨꯁꯥꯅ ꯍꯥꯏꯔꯛꯂꯕꯅꯤ ꯅꯪꯁꯦ ꯌꯥꯝ ꯀꯟ ꯆꯦꯟꯒꯟꯕꯅꯤ ꯃꯗꯨꯅ ꯃꯨꯂꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯑꯁꯨꯛ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯁꯤꯕꯨ ꯀꯗꯥꯏꯗꯕꯨ ꯆꯦꯟꯗ꯭ꯔꯤꯒꯦ ꯃꯗꯨꯒꯤꯗꯤ ꯃꯨꯂꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯕ ꯊꯣꯛꯇꯥꯛꯀꯤ ꯁꯣ ꯑꯃ ꯎꯠꯀꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯎꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯩꯁꯥꯗꯣ ꯌꯥꯝ ꯊꯨꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯁꯤꯜꯂꯛꯎ ꯃꯗꯨ ꯄ꯭ꯔꯗꯤꯞꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯂꯣꯏꯅ ꯀꯥꯞꯄꯛꯇꯣꯏꯔꯣ ꯍꯣꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨꯒ ꯄ꯭ꯔꯗꯤꯞꯀ ꯊꯦꯡꯅꯈꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨꯁꯨ ꯈꯤꯇꯪ ꯀꯣꯛ ꯂꯩꯈꯠꯄ ꯃꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯗꯥꯏꯔꯦꯛꯇꯔꯁꯤꯡ ꯑꯗꯨ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯄ꯭ꯔꯣꯛ ꯆꯥꯛꯇꯨꯅ ꯂꯩ ꯑꯁꯨꯝ ꯉꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛ ꯉꯥꯏꯉꯝ ꯁꯤꯡꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯚꯤꯅꯨ ꯑꯃꯁꯨꯡ ꯃꯨꯂꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯔꯥꯙꯤꯀꯥꯁꯨ ꯂꯥꯛꯏ
ahal ani du uruba matamda makoina director oidribra haiduna producer adusu yamna pakatpa haibadu oikhi madagidi director aduna producer adubo studio amda pusale studio si isai record of studio ni makoi film gi isai ni haiduna record ama tawkhi isai edu tarubadagidi producer adusu sumba haibadu oikhi film adu namasi haiduna producer aduna yaki ngasai gi thok thaki show haibdudi masino oiduna lerami mato usumna makoiso film number hona bedamata film location da lagtuna film number hore amasung mafam aduda mi kyamarumsu audition lawduna film namna bedamata sem saba hore madudagidi khangkhangodra makoina paminaduna tv gi paw taringai matamda makoi producer adudi sanal smuggling tobagi case da police na phadra puduna sakhi mato adudagidi makoi mathayam saba haibdo oikhi makoi su upai litrabdina makoi masal paminaduna wari sanaduna le nakoi chala dura haiduna binun hangi maduda mi singa dunare kari du paile habjiti producer su laitre aduga anauba producer ama phangdaba taragadi film asi nambasu yararoi aduga actor singa dusu paisa pidribanina wa singa dusu loin haidokhiba yagani madigi pratikuma mamana baduna pratip tare aina mafam aduna upari tabagi producer anauba mathiji haibi wani adubu masigi film asi di oigini have thajadi maramde asuk ahalorba mi sing habide asuk ahalorba director writer singa sina puthokpa film bu kyamna tai jagani anauba sak ngatani film asi da yauturibasi sahi kun pharaklaba matam asida asumna namdana film puthokiduna hit chatkiba film amta palawni nangbo pradip su kumbam khangdana tumina laiki somna kanadi binu amusung muli makoini wari sanaduna lai madagi binu nare nang khungam chaturabra aisu madudi tangta abdi khandri haduna muli nare tasina hai taragadi mamanaba ani si film asi hawtagi amu hana tindarakwa hobani adubo producer laitebadagi makoini si amu kaina khiba habdo dakhi binuna tholapa matamda pradip nare sar warobi bayade producer adu adugumba mine hafse aina khaludre maduda binu nare kamto khangenoda nangla disumlatagi aigi mating pangnaba hona khibani mato sumna binu su mafam adudagi gari thauduna sakhi upai litraba muli su mahaki violin adu singa magi matakta khongduna leringe tanjadura mahapu kanagumba man ukhi mahak muli gi manakta changchalei mahana muli bu kawi muli na hek yengtholuba matamdadi mahagasi atei kana amata oiramdre mamang thakki mahana nuksi chakhibi eni oiduna lerami eni su mafam aduda muli gi violin gi khonjel aduna chingduna puduna lapuga chap mana khibani makoini unabadagidi eni na muli gi damakta asa thak semdana puthore amusung makoini phaminaduna chaminaduna lei madagidi eni ne makhatare akoini iroi loiba mikubadudadi udi unakre adubo madugi makhata abdi nang karimta kha maroi madugi matungdadi ai hostel da leire madugi matung ai yum maduda amuhana khong thangjandre ai gi larik paba amasung ai awara pa khudimagasi gomen convent ki sister Marina loina pangthoe ai bu lohombi basu sister aduna lohombi bani nang nupati hadun hangi madurai ni nare mahasi media company maran tawe film cinema da su yawbani mafam masida koi ni thi jana leiba haibado ore angang singdi hadun hangi eni nare nupi machani ni amadi Bangalore da lei amana Canada da lei madigi eni na muli dare nangi mung manung di kamai toba maduda muli su mamai dunu thadun hare eni aigidi mung manung leite da isa su leite haibda inu pi thidre nang aibu ningdi ningsingkhibra muli gi wahang adugi pakhom adu eni na pi bangam khide mahak mamai no thaduna adumak leikhi khumlaroi khanglaba wahang adugi pakhom adu hangluduna karibu kanagani maramaduna chakadu amuk mahana eni gi plate adu hapladuna makhoini punna chaminakhi madigi eni sumayam da hek hankeba matung aduda muli da phone tawre mahana phone adu mahakin pa pahala ke haduna phone adu mahakin pa da phale mahakin pa na phone paikhale ai eni gi pa jone eni gi pa khojale du ta ba matamda muli su ngakpedi harap ngai madigi eni gi pa jona re nakoi gi film ado lepkre habdo itare nakoi gi producer lai train haigum tawi ai malabam lai mahana nakoi gi film adu gi producer oyu haibase yarakani nangi crew gi missing ado loina kawro haidun haire wairu ta matamda somna kandadi muli di yam haraujaki tasen harba matamda enina mahakki thaina nusi jakhiba nupa du gi damakta karigumba mateng amatang di pangwa pami maramudra mahana mahakki nupa da wafam sing asi phongdolatuna mateng pangan mani tasengna nusi ba hai taragadi kaina khiba taragasu awaba tarpa matamda mateng pangwa sini asengwa nusi ba haibasi aigi viewers sing da kana kana kaina khraba matungda mating pangba yawi comment da thambiramo mato usumna muli su mahaki mamanaba binu amasung makhoi gi film gi crew sing adu loina kauki
ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯃ ꯂꯥꯛꯏ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯍꯥꯏꯔꯦ ꯀꯦꯁꯕ ꯗꯦꯕ ꯁꯔ ꯅꯪ ꯑꯣꯏꯔꯦ ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯦ ꯑꯩ ꯀꯦꯁꯕ ꯗꯦꯕꯇꯤ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥꯡꯊꯛꯇ ꯃꯀꯣꯏ ꯇꯪꯈꯥꯏ ꯀꯛꯈꯤꯕ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯑꯩꯒꯤ ꯃꯤꯡꯅ ꯖꯌꯟ ꯀꯦꯁꯕ ꯗꯦꯕ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯒꯤꯗꯤ ꯖꯌꯟꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯕꯕꯥꯒꯤꯗꯃꯛꯇ ꯅꯪꯅ ꯁꯨꯄꯔ ꯍꯤꯠ ꯐꯤꯂꯝ ꯀꯌꯥꯃꯔꯨꯝ ꯄꯨꯊꯣꯛꯄꯤꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤ ꯑꯩꯈꯣꯏ ꯕꯕꯥꯅꯁꯨ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕ ꯂꯩꯇꯥꯔꯒꯗꯤ ꯄꯥꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯑꯩ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ ꯇꯥꯔꯒꯗꯤ ꯑꯩꯁꯤ ꯀꯦꯁꯕ ꯗꯦꯕꯀꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯔꯤꯕꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤ ꯖꯌꯟꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯨꯔꯂꯤ ꯑꯃꯁꯨꯡ ꯚꯤꯅꯨꯒꯤ ꯊꯝꯃꯣꯏꯗꯗꯤ ꯄꯨꯡꯄꯦꯟ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯁꯀ꯭ꯔꯤꯞ ꯑꯗꯨ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨꯅ ꯄꯥꯍꯜꯂꯤ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯋꯥꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯈꯟꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯖꯈꯤ ꯃꯈꯣꯏ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯥ ꯊꯛꯇꯨꯅ ꯉꯥꯏꯗꯨꯅ ꯂꯩ ꯃꯗꯨꯒꯤꯗꯤ ꯁꯀ꯭ꯔꯤꯞ ꯑꯗꯨ ꯄꯥꯕ ꯂꯣꯏꯔꯗꯨꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨ ꯊꯣꯛꯂꯛꯏ ꯃꯗꯨꯒꯤ ꯖꯌꯟꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯐꯤꯂꯝ ꯑꯁꯤ ꯍꯧꯕ ꯌꯥꯔꯦ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀ꯭ꯔꯨ ꯍꯥꯏꯕꯗꯤ ꯚꯤꯅꯨ ꯑꯃꯁꯨꯡ ꯃꯨꯔꯂꯤꯒꯤ ꯀ꯭ꯔꯨꯁꯤꯡ ꯑꯗꯨꯗꯤ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯃꯈꯣꯏꯅ ꯈꯟꯅꯔꯤꯕꯁꯤ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯍꯟꯗꯕꯤꯗ ꯐꯤꯂꯝ ꯑꯁꯤ ꯅꯝꯁꯤ ꯑꯗꯨꯒ ꯏꯟꯗꯣꯔ ꯑꯣꯏꯔꯣ ꯑꯥꯎꯠꯗꯣꯔ ꯑꯣꯏꯔꯣ ꯃꯐꯝ ꯑꯃꯗ ꯅꯝꯁꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯀꯅꯥꯅ ꯐꯤꯂꯝ ꯑꯁꯤ ꯅꯝꯕ ꯃꯇꯝꯗ ꯃꯊꯧ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯁꯤꯟꯗꯣꯛꯅꯈꯤ ꯅꯈꯣꯏꯗ ꯄꯤꯔꯤꯕ ꯇꯣꯂꯣꯞ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯅꯣꯡꯃꯗ ꯅꯝꯒꯗꯕ ꯐꯤꯂꯝ ꯁꯤꯟ ꯃꯁꯤꯡ ꯑꯗꯨꯗꯒꯤ 2 ꯍꯦꯟꯒꯠꯇꯨꯅ ꯅꯝꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯗ ꯑꯦꯛꯁꯇ꯭ꯔꯥ ꯄꯩꯁꯥ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯚꯤꯅꯨꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ 10ꯅꯤꯗ ꯐꯤꯂꯝ ꯂꯣꯏꯁꯤꯟꯕꯒꯤ ꯃꯑꯣꯡꯅꯤꯅ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯃꯁꯤ ꯑꯣꯏꯇꯥꯔꯒꯗꯤ ₹50,000ꯃꯨꯛꯇꯤ ꯁꯦꯞ ꯇꯧꯔꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯦꯛꯁꯇ꯭ꯔꯥ ꯑꯦꯂꯥꯎꯋꯦꯟꯁꯇꯤ ꯑꯗꯨꯝ ꯄꯤꯕ ꯉꯝ ꯇꯥꯕꯅꯤꯅꯦ ꯃꯥꯁꯦ ꯀꯣꯛ ꯌꯥꯝꯅ ꯂꯩꯅꯦ ꯃꯁꯤ ꯃꯄꯥꯗꯧꯅ ꯇꯧꯕꯗꯤ ꯃꯗꯨꯗ ꯚꯤꯅꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯃꯃꯥ ꯂꯧꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯀꯦꯃꯦꯔꯥ ꯅꯝꯕ ꯃꯇꯝꯗꯁꯨ ꯒꯤꯝꯕꯜ ꯑꯇꯥꯡꯕ ꯁꯤꯖꯤꯟꯅꯗꯕꯤꯗ ꯅꯝꯁꯤ ꯑꯃꯁꯨꯡ ꯀꯦꯃꯦꯔꯥꯁꯨ ꯌꯥꯝꯅ ꯑꯇꯥꯡꯕꯗꯤ ꯁꯤꯖꯤꯟꯅꯔꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯏꯁꯩꯒꯤ ꯃꯇꯥꯡꯗꯅ ꯃꯨꯔꯂꯤꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯊꯥꯏꯅꯉꯩꯒꯤ ꯏꯁꯩ ꯇꯥꯟꯅꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯏꯁꯩꯁꯤ ꯂꯣꯏꯅ ꯇꯥꯔꯛꯏ ꯏꯁꯩꯁꯤꯡ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯩꯅ ꯈꯪꯕ ꯉꯝꯕ ꯑꯁꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔꯁꯤꯡ ꯑꯁꯤꯅ ꯊꯥꯏꯅꯉꯩꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯃ꯭ꯌꯨꯖꯤꯛꯁꯤꯡ ꯑꯁꯤ ꯋꯦꯁꯇꯔꯟ ꯃ꯭ꯌꯨꯖꯤꯛꯀ ꯕ꯭ꯂꯦꯟ ꯇꯧꯔꯗꯨꯅ ꯄꯨꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯑꯁꯤꯁꯨ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯃꯁꯨꯡ ꯋꯦꯁꯇꯔꯟ ꯕ꯭ꯂꯦꯟ ꯇꯧꯔꯒ ꯁꯦꯝꯁꯤ ꯑꯗꯨꯁꯨ ꯃꯌꯥꯝꯒꯗꯤ ꯃꯥꯟꯅꯔꯣꯏ ꯈꯤꯇꯪ ꯈꯦꯠꯅꯔꯛꯀꯅꯤ ꯑꯩꯒꯤ ꯃꯑꯣꯡꯗ ꯁꯦꯝꯃꯛꯀꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯏꯁꯩꯁꯤꯡ ꯑꯗꯨ ꯅꯝꯕ ꯍꯧꯈꯤ ꯏꯁꯩ ꯁꯛꯏꯉꯩ ꯅꯝꯃꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯨꯔꯂꯤ ꯑꯃꯁꯨꯡ ꯑꯦꯅꯤꯒ ꯌꯦꯡꯅꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯚꯤꯅꯨꯅ ꯃꯨꯔꯂꯤꯕꯨ ꯄꯨꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤꯁꯤ ꯏꯁꯩ ꯅꯝꯃꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯔꯣꯃꯥꯟꯁ ꯆꯠꯊꯅꯔꯤꯕ꯭ꯔꯥ ꯃꯗꯨꯗ ꯃꯨꯔꯂꯤꯅ ꯀꯩꯅꯣ ꯃꯥꯏ ꯅꯨꯄꯥ ꯂꯩꯔꯒ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ꯭ꯔꯅꯦ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗꯕꯨ ꯑꯗꯨꯝꯅ ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯀꯩꯒꯤꯅꯣ ꯋꯥꯊꯤ ꯉꯥꯡꯅꯨꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯚꯤꯅꯨꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯁꯦ ꯑꯩ ꯎꯕ ꯐꯪꯉꯤꯅꯦ ꯀꯔꯤꯒꯨꯝꯕ ꯅꯪ ꯀꯥꯔꯟ ꯇꯧ ꯇꯥꯔꯗꯤ ꯑꯩ ꯖꯣꯟꯗ ꯍꯥꯏꯗꯣꯛꯀꯅꯤꯀꯣ ꯍꯥꯏꯗꯨꯅ ꯚꯤꯅꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨꯒ ꯈꯟꯅꯔꯤꯕ ꯑꯁꯤ ꯐꯤꯂꯝ ꯑꯁꯤ ꯄ꯭ꯔꯃꯣꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯦꯔꯣ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯦꯔꯣ ꯑꯁꯤ ꯌꯥꯝꯅ ꯇꯥꯡꯗ ꯇꯥꯔꯒꯁꯨ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯊꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯁꯨꯝ ꯄ꯭ꯔꯃꯣꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯦꯔꯣ ꯊꯤꯔꯛꯄ ꯃꯇꯝꯗ ꯑꯃꯠꯇ ꯐꯪꯂꯛꯇꯦ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅ ꯈꯟꯅꯔꯤꯕꯁꯤ ꯃꯤ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯊꯛꯀꯤ ꯐꯤꯂꯝ 6 ꯑꯃꯗꯤ ꯐ꯭ꯂꯣꯞ ꯑꯣꯏꯈ꯭ꯔꯦ ꯃꯍꯥꯛꯁꯦ ꯍꯧꯖꯤꯛꯇꯤ ꯃꯃꯤꯡ ꯆꯠꯄ ꯈꯤꯇꯪꯗꯤ ꯍꯟꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅꯗꯤ ꯑꯗꯨꯝ ꯈꯪꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯅꯤꯇꯤꯟ ꯃꯣꯂꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯊꯕꯛ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯁꯤꯅ ꯀꯝꯗꯧꯕꯅꯣ ꯍꯥꯏꯗꯨꯅ ꯚꯤꯅꯨꯅ ꯍꯪꯉꯤ ꯃꯗꯨ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯤꯇꯪ ꯁꯥꯎꯔꯛ ꯇꯥꯔꯒꯗꯤ ꯁꯦꯠꯇꯒꯤ ꯍꯦꯛꯇ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯦꯁꯣꯁꯤꯌꯦꯁꯟꯒ ꯋꯥꯔꯤ ꯁꯥꯟꯅ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯍꯦꯛꯇ ꯂꯥꯛꯄꯅꯤ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯤꯇꯤꯟ ꯃꯣꯂꯤꯕ ꯃꯣꯂꯤ ꯍꯥꯏꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕ ꯃꯤꯡꯅꯣꯅꯦ ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯤꯇꯤꯟ ꯃꯨꯂꯟ ꯊꯨꯔꯨ ꯊꯤ ꯍꯥꯏꯗꯨꯅ ꯀꯧꯕꯅꯤ ꯑꯗꯨꯕꯨ ꯃꯃꯤꯡꯁꯤ ꯁꯥꯃꯟꯈꯤꯗꯨꯅ ꯅꯤꯇꯤꯟ ꯃꯣꯂꯤ ꯍꯥꯏꯗꯨꯅ ꯁꯝꯖꯟꯕꯅꯤ ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯇ꯭ꯔꯥꯏ ꯇꯧꯁꯤꯔꯥ ꯍꯥꯏꯗꯨꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯍꯣꯏ ꯐꯔꯦ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯚꯤꯅꯨꯅꯁꯨ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯅꯤꯇꯤꯟ ꯃꯣꯂꯤ ꯎꯅꯕ ꯂꯥꯛꯏ ꯅꯤꯇꯤꯟ ꯃꯣꯂꯤꯗꯨꯁꯨ ꯋꯥ ꯈꯔ ꯄꯦꯠꯄ ꯃꯤꯅꯤ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯗꯤꯞꯀꯤ ꯃꯃꯥꯟꯅꯕꯗꯨ ꯂꯥꯛꯇꯨꯅ ꯅꯤꯇꯤꯟ ꯃꯣꯂꯤꯒ ꯎꯅꯩ ꯅꯤꯇꯤꯟ ꯃꯣꯂꯤꯁꯨ ꯆꯥꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯗꯨꯗ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯏ ꯗꯥꯏꯔꯦꯛꯇꯔꯒ ꯑꯝꯇ ꯎꯅꯕ ꯄꯥꯝꯃꯦꯅ ꯍꯥꯏꯔꯛꯄꯅꯤ ꯑꯝꯇ ꯎꯅꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯃꯗꯨꯅ ꯅꯤꯇꯤꯟ ꯃꯣꯂꯤꯅ ꯀꯩꯗꯧꯕꯩ ꯎꯅꯗꯣꯏꯅꯣ ꯑꯩ ꯑꯁꯨꯛ ꯀꯨꯏꯅ ꯐꯤꯂꯝ ꯇꯧꯔꯛꯂꯤꯕꯁꯦ ꯗꯥꯏꯔꯦꯛꯇꯔꯒ ꯑꯗꯨꯝ ꯎꯅꯗꯨꯅ ꯂꯥꯛꯂꯕꯅꯤ ꯃꯗꯨꯒꯤꯗꯤ ꯋꯥꯔꯤꯗꯤ ꯇꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯔꯤꯗꯤ ꯑꯩ ꯂꯣꯏ ꯇꯥꯕ ꯂꯣꯏꯔꯦ ꯌꯥꯔꯦ ꯆꯠꯈ꯭ꯔꯣ ꯑꯗꯨꯗꯤ ꯃꯗꯨꯗ ꯑꯗꯨ ꯇꯥꯔꯒꯗꯤ ꯐꯤꯂꯝ ꯑꯁꯤ ꯅꯝꯅꯕ ꯗꯦꯠ ꯑꯃꯇꯪ ꯐꯤꯛꯁ ꯇꯧꯁꯤꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯑꯩꯒꯤ ꯃꯦꯅꯦꯖꯔꯒ ꯉꯥꯡꯅꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯐꯤꯂꯝꯒꯤ ꯁꯦꯗꯨꯜ ꯑꯗꯨ ꯁꯦꯝꯈꯤ ꯑꯃꯁꯨꯡ ꯐꯤꯂꯝ ꯅꯝꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯐꯤꯂꯝ ꯅꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨ ꯂꯥꯛꯇꯨꯅ ꯐꯤꯂꯝ ꯅꯝꯕ ꯍꯧꯒꯗꯧꯔꯤꯕꯅꯤꯅ
ꯂꯥꯏ ꯈꯨꯔꯨꯝꯆꯠꯂꯨꯕꯅꯤ ꯄ꯭ꯔꯁꯥꯗꯤ ꯁꯤ ꯂꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯨꯔꯂꯤꯗ ꯄ꯭ꯔꯁꯥꯗꯤꯗꯨ ꯄꯤꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯕꯤꯅꯨꯁꯨ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯛꯇꯕ ꯀꯨꯏꯔꯕꯅꯤꯅ ꯁꯥꯎꯟ ꯀꯦꯃꯦꯔꯥ ꯑꯦꯛꯁꯟ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯐꯤꯂꯝ ꯑꯃꯠꯇ ꯇꯧꯔꯛꯇꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯐꯤꯂꯝ ꯇꯧꯗꯣꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯀꯠ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯟꯊꯔꯛꯈꯤꯕ ꯑꯗꯨ ꯃꯨꯔꯂꯤꯅ ꯎꯈꯤ ꯕꯤꯅꯨ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯨꯔꯂꯤꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯁ꯭ꯇꯥꯔꯠ ꯑꯦꯛꯁꯟ ꯀꯠ ꯃꯁꯤꯗꯤ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ ꯃꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯐꯥꯒꯤ ꯇꯧꯗꯨꯅ ꯇꯥꯈꯤꯒꯨꯝꯗꯤ ꯇꯧꯔꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯐꯤꯂꯝ ꯁꯨꯇꯤꯡ ꯇꯧꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯐꯤꯂꯝ ꯅꯝꯐꯝ ꯑꯁꯤ ꯁ꯭ꯀꯨꯜꯗꯅꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯃꯈꯣꯏ ꯂꯥꯛꯄ ꯃꯇꯝꯗ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨ ꯐꯤꯂꯝ ꯁꯦꯠ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯃꯠꯇꯅ ꯃꯉꯣꯟꯗ ꯒꯨꯗ ꯃꯣꯔꯅꯤꯡ ꯐꯥꯎꯕ ꯍꯥꯏꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯃꯨꯔꯂꯤꯗ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯁꯦꯅꯤꯌꯔ ꯑꯣꯏꯔꯕ ꯗꯥꯏꯔꯦꯛꯇꯔ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯀꯅꯥꯝꯇꯅ ꯃꯉꯣꯟꯗ ꯒ꯭ꯔꯤꯇꯤꯡ ꯇꯧꯗ꯭ꯔꯤꯕꯁꯤꯕꯣ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯨꯔꯂꯤꯅ ꯍꯥꯏꯔꯛꯏ ꯅꯪ ꯀꯣꯟꯅ ꯈꯪꯉꯛꯈꯤꯅꯤ ꯃꯍꯥꯛꯀꯤ ꯃꯒꯨꯟ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯗꯨꯕꯨ ꯊꯦꯝꯈꯤ ꯍꯌꯦꯡ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯐꯤꯂꯝ ꯑꯗꯨ ꯅꯝꯕ ꯍꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯂꯣꯏꯈꯤ ꯐꯤꯂꯝ ꯑꯗꯨ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨꯅ ꯐꯝꯗꯨꯅ ꯌꯦꯡꯉꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨꯕꯨ ꯍꯤꯗꯥꯛ ꯆꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯤ ꯑꯃ ꯊꯥꯔꯛꯏ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯍꯥꯛꯀꯤ ꯍꯤꯗꯥꯛ ꯄꯤꯖꯈꯤ ꯃꯐꯝ ꯑꯗꯨꯗ ꯍꯦꯔꯣ ꯑꯗꯨꯁꯨ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯅꯤꯇꯤꯟ ꯃꯣꯂꯤ ꯂꯥꯛꯏ ꯍꯦꯔꯣ ꯍꯥꯏꯕꯁꯤꯗꯤ ꯈꯔꯗꯤ ꯑꯦꯇꯤꯆꯨꯠ ꯌꯥꯎꯕꯅꯤꯅ ꯃꯍꯥꯛꯅ ꯐꯤꯂꯝ ꯂꯣꯀꯦꯁꯟ ꯑꯗꯨꯗ ꯆꯠꯇꯕꯤꯗ ꯃꯍꯥꯛꯀꯤ ꯀꯦꯔꯦꯕꯦꯟꯗꯨꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯦꯔꯦꯕꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯗꯤꯞꯀꯤ ꯃꯃꯥꯟꯅꯕꯗꯨ ꯂꯥꯛꯇꯨꯅ ꯗꯥꯏꯔꯦꯛꯇꯔ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯗꯥꯏꯔꯦꯛꯇꯔ ꯎꯅꯅꯕꯒꯤꯗꯃꯛꯇ ꯅꯤꯇꯤꯟꯕꯨ ꯀꯧꯏ ꯅꯤꯇꯤꯟꯕꯨ ꯀꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯍꯜ ꯑꯣꯏꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯐꯤꯂꯝ 6 ꯐ꯭ꯂꯣꯞ ꯆꯠꯇꯨꯅ ꯂꯥꯛꯂꯕꯅꯤꯅ ꯍꯟꯗꯛꯀꯤ ꯐꯤꯂꯝ ꯑꯁꯤꯁꯨ ꯗꯥꯏꯔꯦꯛꯇꯔ ꯑꯍꯜ ꯑꯁꯤꯅ ꯇꯧꯔꯕꯅꯤꯅ ꯐ꯭ꯂꯣꯞ ꯆꯠꯂꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯗꯨꯅ ꯐꯤꯂꯝ ꯅꯝꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯃꯍꯥꯛꯀ ꯕꯤꯅꯨꯒ ꯎꯅꯈꯤ ꯕꯤꯅꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯄ꯭ꯔꯥꯏꯃꯥꯔꯤ ꯇꯤꯆꯔ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯅꯪꯗꯤ ꯅꯣꯛꯐꯦ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯐꯤꯂꯝ ꯑꯗꯨꯒꯤ ꯁꯤꯟ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯍꯥꯛꯅ ꯅꯤꯇꯤꯟꯗ ꯍꯥꯏꯔꯛꯈꯤ ꯅꯤꯇꯤꯟꯁꯨ ꯊꯧꯋꯥ ꯁꯥꯗꯕꯤꯗ ꯕꯤꯅꯨꯅ ꯍꯥꯏꯗꯨ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩ ꯁꯤꯟ ꯑꯗꯨ ꯄ꯭ꯔꯗꯤꯞꯅ ꯍꯥꯏꯗꯨꯅ ꯂꯥꯛꯏ ꯅꯍꯥꯛꯅ ꯆꯪꯈꯤꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯀꯌꯥꯃꯔꯨꯝꯁꯨ ꯂꯩꯔꯝꯒꯅꯤ ꯑꯣꯖꯥ ꯁꯥꯇ꯭ꯔ ꯄꯨꯟꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯪꯒꯤ ꯔꯤꯑꯦꯛꯁꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯣꯔꯤꯕꯅꯤ ꯁꯤꯡꯒꯜ ꯁꯣꯠ ꯑꯅꯝꯗꯣꯏꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯤꯡꯒꯜ ꯁꯣꯠꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯁ꯭ꯋꯥꯏꯗ ꯖꯨꯅꯤꯌꯔ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤꯕꯁꯤꯕꯣ ꯔꯤꯇꯦꯛ ꯂꯧꯕꯗ ꯁꯤꯔꯅꯤ ꯇꯧꯔꯤꯁꯦ ꯀꯦꯃꯦꯔꯥꯒꯤ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯤ ꯃꯨꯚꯃꯦꯟꯠꯁꯤꯁꯨ ꯌꯥꯝꯅ ꯆꯝꯅ ꯊꯝꯃꯨ ꯈꯔꯁꯨ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯌꯥꯍꯜꯂꯨ ꯑꯗꯨꯒ ꯑꯍꯥꯟꯕ ꯁꯣꯠ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯅ ꯊꯝꯃꯤꯁꯤꯅ ꯀꯔꯤꯒꯤ ꯄ꯭ꯔꯗꯤꯞꯅ ꯍꯥꯏꯔꯛꯏ ꯕꯤꯅꯨ ꯁꯥꯔꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀꯔꯤꯒꯨꯝꯕ ꯑꯍꯥꯟꯕ ꯁꯣꯠ ꯑꯁꯤꯅ ꯂꯨꯅ ꯂꯧꯈꯤ ꯇꯥꯔꯒꯗꯤ ꯃꯈꯥ ꯇꯥꯕꯗꯨꯗꯤ ꯑꯗꯨꯝ ꯑꯔꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯗꯕꯅꯤ ꯃꯗꯨꯒꯤ ꯅꯤꯇꯤꯟꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯇꯤꯅꯦ ꯑꯔꯤꯕ ꯑꯥꯔꯇꯤꯐꯦꯛꯀꯨꯝꯕꯅꯤ ꯃꯗꯨꯗ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯄ꯭ꯔꯗꯤꯞꯅ ꯍꯥꯏꯔꯛꯏ ꯑꯔꯤꯕ ꯑꯥꯔꯇꯤꯐꯦꯛ ꯅꯠꯇꯦ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯦꯛꯁꯄꯔꯠ ꯑꯣꯏꯔꯕ ꯑꯍꯜꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯣꯠ ꯑꯗꯨ ꯂꯧꯕ ꯍꯧꯏ ꯁꯣꯠ ꯑꯗꯨ ꯂꯧꯕ ꯃꯇꯝꯗ ꯈꯨꯗꯛꯇ ꯃꯤꯁꯤꯡ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯧꯏ ꯁꯣꯠ ꯑꯗꯨ ꯌꯥꯝꯅ ꯐꯖꯅ ꯂꯧꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯅꯤꯇꯤꯟꯗꯤ ꯑꯃꯨꯛ ꯍꯟꯅ ꯔꯤꯇꯦꯛ ꯂꯧꯗꯣꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯥꯎꯗꯨꯅ ꯊꯣꯛꯂꯛꯏ ꯃꯗꯨꯒꯤꯗꯤ ꯁꯣꯠ ꯑꯗꯨ ꯑꯣꯀꯦ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯕꯤꯅꯨꯅ ꯂꯥꯎꯔꯛꯏ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯤꯇꯤꯟꯗꯤ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯑꯩ ꯑꯍꯥꯟꯕ ꯁꯣꯠ ꯑꯁꯤ ꯑꯣꯀꯦ ꯑꯣꯏꯔꯕ ꯍꯥꯏꯗꯨꯅ ꯉꯛꯇꯨꯅ ꯂꯩꯈꯤ ꯁꯣꯠ ꯑꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯕꯤꯅꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯈꯤꯇꯪ ꯁ꯭ꯄꯤꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯂꯩ ꯑꯗꯨꯕꯨ ꯑꯩ ꯏꯗꯤꯇꯤꯡꯗ ꯌꯦꯡꯉꯒꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯁꯣꯠ ꯑꯁꯤ ꯑꯣꯀꯦ ꯑꯣꯏꯍꯜꯂꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯅꯤꯇꯤꯟꯗꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯄ꯭ꯔꯗꯤꯞꯅ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯗ꯭ꯔꯥ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯔꯤꯕ ꯑꯍꯜꯅꯦ ꯑꯗꯣ ꯃꯗꯨꯗꯒꯤꯗꯤ ꯅꯤꯇꯤꯟꯁꯨ ꯀꯞꯄꯒꯤ ꯔꯣꯜ ꯑꯃ ꯂꯧꯕ ꯃꯇꯝꯗ ꯄ꯭ꯔꯗꯤꯞꯅ ꯂꯦꯞꯄꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯣꯚꯔ ꯑꯦꯛꯇꯤꯡ ꯇꯧꯏꯗꯨꯕꯣ ꯐꯖ ꯇꯧꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯅꯨꯅ ꯄ꯭ꯔꯗꯤꯞꯄꯨ ꯀꯧꯁꯤꯜꯂꯗꯨꯅ ꯄ꯭ꯔꯗꯤꯞ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯑꯥꯔꯇꯤꯁꯇ ꯏꯀꯥꯏꯕ ꯄꯤꯒꯅꯨ ꯋꯥꯍꯩ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯏꯟꯇꯔꯀꯣꯝꯗ ꯍꯥꯏꯕꯗꯤ ꯁꯦꯠꯇ ꯇꯥꯔꯗꯨꯅ ꯅꯤꯇꯤꯟꯅ ꯕꯤꯅꯨꯗ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯩꯒꯤꯗꯨꯕꯨ ꯈꯔ ꯍꯦꯟꯃꯟꯈ꯭ꯔꯕꯅꯦ ꯑꯣꯚꯔ ꯆꯠꯈ꯭ꯔꯕꯣ ꯃꯗꯨꯗ ꯕꯤꯅꯨꯅ ꯍꯥꯏꯔꯛꯏ ꯑꯣꯚꯔ ꯇꯧꯕꯒꯤꯁꯨ ꯃꯇꯥꯡ ꯂꯥꯛꯈꯤꯅꯤ ꯅꯪ ꯇꯧꯏꯗꯣ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯔꯤꯍꯔꯁꯦꯜ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯕꯤꯅꯨꯗ ꯅꯤꯇꯤꯟꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯀꯅꯥꯅꯣ ꯔꯤꯍꯔꯁꯦꯜ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯪꯗꯤ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯤꯇꯤꯟꯕꯨ ꯊꯥꯒꯠꯈꯤꯕꯒꯤ ꯃꯑꯣꯡꯅꯤ ꯃꯗꯨꯗ ꯅꯤꯇꯤꯟꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯡꯃꯗ ꯐꯤꯂꯝ ꯑꯗꯨ ꯁꯤꯟ ꯀꯌꯥꯃꯔꯨꯝ ꯅꯝꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯊꯕꯛ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯆꯦꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯈꯤ ꯀꯣꯁꯇ꯭ꯌꯨꯝꯁꯨ ꯉꯥꯛꯇ ꯂꯩꯇ ꯑꯗꯨꯃꯛ ꯆꯦꯟꯖ ꯇꯧꯏ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯗꯤꯞꯀꯤ ꯃꯃꯥꯟꯅꯕꯗ ꯂꯥꯛꯇꯨꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯗ ꯉꯁꯤꯒꯤꯗꯤ ꯄꯦꯀꯞ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯄꯨꯡ 5 ꯇꯥꯗꯉꯥꯏꯗ ꯐꯤꯂꯝ ꯅꯝꯈꯣ ꯌꯥꯔꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨꯁꯨ ꯄꯩꯁꯥ ꯁꯦꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯤꯟ ꯑꯗꯨ ꯃꯈꯥ ꯅꯝꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯗꯨ ꯄ꯭ꯔꯗꯤꯞꯀꯤ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡꯒꯤ ꯌꯥꯎꯅ ꯅꯝꯃꯤ ꯍꯌꯦꯡꯒꯤ ꯁꯤꯟꯁꯨ ꯂꯣꯏꯅ ꯅꯝꯃꯕꯅꯤ ꯑꯦꯗꯤꯁꯅꯦꯜ ꯀꯌꯥ ꯅꯝꯃꯤꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯦꯗꯤꯁꯅꯦꯜ ꯑꯍꯦꯟꯕ ꯁꯤꯟ ꯑꯗꯨꯁꯨ 3 ꯅꯝꯃꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯡꯃꯗ ꯐꯤꯂꯝꯒꯤ ꯁꯤꯟ ꯑꯁꯨꯛ ꯌꯥꯝꯅ ꯅꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗꯗꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨꯗꯤ ꯕꯤꯅꯨꯕꯨ ꯀꯤꯈꯤ ꯃꯗꯨꯒꯤꯗꯤ ꯕꯤꯅꯨ ꯑꯃꯁꯨꯡ ꯃꯣꯂꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯑꯩꯈꯣꯏ ꯑꯅꯤꯁꯤ
ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯇꯤꯜꯂꯨꯕꯗꯒꯤ ꯃꯈꯣꯏꯒ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏꯁꯤꯜꯂꯛꯑꯕ ꯅꯠꯇ꯭ꯔꯥ? ꯃꯗꯨꯗ ꯃꯨꯔꯂꯤꯅ ꯍꯥꯏꯔꯦ, ꯃꯗꯨꯅꯤꯅꯦ ꯃꯁꯤꯅꯤꯅꯦ ꯁꯤꯅꯦꯃꯥꯒꯤ ꯁꯛꯇꯤ ꯍꯥꯏꯁꯦ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯕꯤꯅꯨꯕꯨ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯌꯥꯝꯅ ꯔꯦꯁꯄꯦꯛꯀ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯗꯨꯃꯛ ꯍꯥꯏꯈꯤ꯫ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯖꯌꯟꯁꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯅꯨꯃꯤꯠ 16ꯅꯤ ꯅꯝꯒꯗꯕ ꯐꯤꯂꯝ ꯑꯗꯨ ꯅꯨꯃꯤꯠ 10ꯅꯤꯗ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯖꯌꯟꯒꯤ ꯐꯥꯏꯅꯥꯟꯁꯀꯤ ꯀꯝꯄꯅꯤꯗꯨꯁꯨ ꯑꯋꯥꯕ ꯈꯔꯗꯤ ꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯍꯥꯏꯈꯤꯕ ꯑꯁꯤ, ꯀꯤꯒꯅꯨ, ꯃꯁꯤꯗ ꯑꯌꯦꯠꯄ ꯑꯝꯇ ꯂꯥꯛꯑꯣꯏ, ꯅꯈꯣꯏꯒꯤ ꯐꯤꯂꯝ ꯑꯁꯤ ꯂꯦꯞꯇꯅ ꯅꯝꯃꯨ꯫ ꯑꯗꯨꯕꯨ ꯐꯤꯂꯝ ꯅꯝꯕ ꯑꯗꯨꯒꯤ 11ꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯖꯌꯟ ꯑꯁꯤ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯐꯪꯈꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯋꯥꯔꯤ ꯂꯤꯊꯣꯔꯛꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯕꯤꯅꯨ ꯑꯃꯁꯨꯡ ꯃꯨꯔꯂꯤ ꯖꯌꯟꯒꯤ ꯑꯅꯥꯕ ꯍꯪꯒꯠꯂꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯖꯌꯟꯁꯨ ꯅꯥꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯖꯌꯟꯅ ꯍꯥꯏꯔꯛꯏ, ꯗꯣꯛꯇꯔꯁꯤꯡꯅ ꯑꯩꯁꯤ ꯍꯥꯔꯠ ꯐꯦꯜ ꯑꯣꯏꯕꯅꯦꯅ ꯍꯥꯏ꯫ ꯑꯗꯨꯒ ꯑꯩꯅ ꯄꯨꯁꯜꯂꯨꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯒꯤ ꯃꯊꯥ ꯁꯥꯕꯅ ꯃꯔꯣꯜ ꯑꯃ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯑꯁꯤ ꯐꯖꯅ ꯃꯄꯨꯡ ꯐꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯋꯥꯕꯁꯤꯅ ꯃꯔꯣꯜ ꯑꯃ, ꯑꯩ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯨꯔꯂꯤ ꯑꯃꯁꯨꯡ ꯕꯤꯅꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯖꯌꯟꯒꯤ ꯃꯆꯥꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯖꯌꯟꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯕꯕꯥꯗ ꯇꯣꯜꯂꯤꯕ ꯄꯩꯁꯥ ꯑꯁꯦ ꯀꯔꯣꯔ 2.5ꯅꯤ, ꯃꯁꯤꯅ ꯀꯔꯝꯅ ꯁꯤꯡꯗꯣꯔꯤꯕ? ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯄꯤꯒꯗꯕ ꯐꯥꯎꯕ ꯄꯩꯁꯥ ꯑꯗꯨ ꯂꯩꯇꯦ, ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ? ꯃꯗꯨꯗ ꯃꯨꯔꯂꯤꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯅꯪ ꯃꯗꯨꯒꯤꯗꯃꯛꯇ ꯃꯊꯥ ꯌꯥꯝꯅ ꯁꯥꯒꯅꯨꯅꯦ, ꯅꯈꯣꯏ ꯕꯕꯥꯅ ꯐꯤꯂꯝꯒꯤ ꯑꯦꯗꯚꯥꯟꯁꯀꯤꯗꯃꯛꯇ ꯄꯤꯈꯤꯕ ꯄꯩꯁꯥꯗꯣ ꯀꯥꯏꯗꯕꯤꯗ ꯂꯩꯔꯤ꯫ ꯅꯈꯣꯏꯒꯤ ꯏꯃꯨꯡꯅ ꯑꯋꯥꯕ ꯇꯥꯔꯛꯂꯕ ꯇꯥꯏꯃꯤꯡ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏ ꯆꯦꯜꯂꯣꯏ, ꯑꯩꯈꯣꯏꯁꯨ ꯅꯈꯣꯏꯒꯤ ꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯖꯌꯟꯅ ꯅꯥꯕ ꯐꯔꯛꯂꯕ ꯃꯇꯨꯡꯗ ꯐꯤꯂꯝ ꯑꯁꯤ ꯃꯍꯥꯛꯅ ꯌꯦꯡꯁꯤꯟꯕ ꯉꯝꯂꯅꯤ ꯍꯥꯏꯕ ꯀꯥꯟꯗꯣ, ꯃꯗꯨꯀꯥꯟꯗ ꯐꯤꯂꯝ ꯅꯝꯒꯦꯗ, ꯊꯣꯏꯗꯣꯛꯅ ꯃꯁꯤꯒꯤꯗꯃꯛꯇ ꯅꯪꯅ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯅꯨ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯪꯀꯜ, ꯑꯩꯅ ꯍꯥꯏꯗꯣꯔꯤꯕ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯈꯣꯏ ꯁꯥꯎꯔꯛꯄꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯈꯤꯇꯪ ꯇꯁꯦꯡꯅ ꯔꯤꯌꯦꯂꯤꯁꯇꯤꯛ ꯑꯣꯏꯅ ꯈꯟꯅꯕ ꯇꯥꯔꯒꯗꯤ ꯑꯩꯗꯤ ꯃꯁꯤꯒꯤ ꯐꯤꯂꯝ ꯑꯁꯦ ꯐ꯭ꯂꯣꯞ ꯆꯠꯀꯗꯕ ꯃꯥꯜꯂꯤ, ꯍꯤꯠ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯅꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯕꯤꯅꯨꯁꯨ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯅꯤꯡꯍꯟꯅꯕ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯃꯨꯔꯂꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯕꯤꯅꯨꯗ ꯀꯧꯏ꯫ ꯕꯤꯅꯨꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯕꯤꯗ ꯃꯍꯥꯛꯅ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯏ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯎ ꯑꯃ ꯍꯧꯕꯗꯣ, ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯐꯪꯁꯟ ꯑꯃ ꯇꯧꯏ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯕꯨ ꯆꯤꯐ ꯒꯦꯁ ꯑꯣꯏꯅ ꯀꯧꯈꯤ꯫ ꯔꯥꯙꯤꯀꯥꯁꯨ ꯐꯪꯁꯟ ꯑꯗꯨ ꯌꯥꯎꯕ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯩ꯫ ꯃꯐꯝ ꯑꯗꯨꯗꯅꯦ ꯀ꯭ꯂꯥꯁ 2 ꯇꯝꯕ ꯁꯥꯇ꯭ꯔ, ꯃꯃꯤꯡ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯅꯤꯡꯁꯤꯡꯉꯤ, ꯗꯦꯕꯤꯀꯥ ꯀꯧꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯒꯤ ꯐꯤꯂꯝꯒꯤ ꯏꯁꯩꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯁꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯏꯁꯩ ꯑꯗꯨ ꯁꯛꯄ ꯍꯦꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯒꯤ MLA ꯑꯗꯨꯅꯅꯦ ꯑꯩꯒꯤ ꯃꯔꯝꯗ ꯑꯐꯕ ꯋꯥ ꯐꯖꯕ ꯀꯌꯥꯃꯔꯨꯝ ꯍꯥꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯔꯥꯙꯤꯀꯥꯒꯤ ꯃꯥꯏꯊꯣꯡꯗ ꯌꯥꯝꯅ ꯍꯔꯥꯎꯕ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯉꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯍꯜꯂꯛꯈꯤ꯫ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯨꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯏ꯫ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯣ ꯁꯣꯏꯅꯥꯏꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎꯕꯒꯤ ꯃꯤꯅꯣꯛ ꯑꯗꯣ ꯑꯩ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎꯕꯒꯤ ꯃꯤꯅꯣꯛ ꯑꯁꯦ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯎꯕ ꯐꯪꯉꯤ ꯈꯪꯕ꯭ꯔꯥ? ꯑꯩꯈꯣꯏꯅꯤꯒꯤ ꯐꯤꯂꯝ ꯑꯁꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯏꯁꯩ ꯇꯥꯕ ꯂꯥꯛꯈꯤꯕꯗꯣ, ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯕꯗ ꯎꯕ ꯐꯪꯈꯤ꯫ ꯑꯗꯨꯒ ꯌꯦꯡꯉꯨ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯑꯁꯤ ꯊꯨꯞꯆꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯉꯣꯟꯗ ꯑꯩꯅ ꯀꯔꯝꯅ ꯍꯥꯏꯒꯗꯧꯔꯤ? ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯕꯤꯅꯨꯁꯨ ꯍꯤꯛ ꯂꯥꯎꯒꯩ ꯀꯞꯄꯤ꯫ ꯃꯨꯔꯂꯤꯁꯨ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯃꯁꯥ ꯃꯊꯟꯇ ꯈꯪꯖꯕ ꯉꯝꯈꯤꯗꯦ꯫ ꯕꯤꯅꯨꯅ ꯍꯧꯒꯠꯂꯗꯨꯅ ꯂꯦꯞꯈꯠꯂꯗꯨꯅ ꯃꯍꯥꯛꯅ ꯃꯨꯔꯂꯤꯗ ꯍꯥꯏꯔꯛꯏ, ꯁꯤꯅꯦꯃꯥꯒꯤ ꯁꯪꯁꯥꯔꯁꯤꯗꯅꯦ ꯑꯩꯁꯦ ꯍꯤꯡꯅ ꯌꯥꯝꯅ ꯋꯥꯅ ꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯑꯩꯕꯨ ꯃꯪꯂꯥꯟꯗ ꯑꯃꯨꯛ ꯇꯥꯎꯍꯟꯕꯤꯔꯤꯕꯗꯤ? ꯅꯪꯅ ꯑꯩꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯁꯤꯅꯦꯃꯥꯒꯤ ꯂꯝꯕꯤꯁꯤꯗ ꯑꯃꯨꯛ ꯄꯨꯁꯤꯟꯕꯤꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯨꯔꯂꯤꯗ ꯇꯥꯏꯅꯈꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯕꯤꯅꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯃꯨꯔꯂꯤꯁꯨ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯪꯗꯅ ꯃꯊꯟꯇ ꯎꯪꯗꯨꯅ ꯃꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯖꯍꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯁꯤꯟ ꯑꯁꯤ ꯄ꯭ꯔꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯄ꯭ꯔꯖꯦꯟꯒꯤ ꯁꯤꯟ ꯑꯗꯨꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯕꯤꯅꯨꯗ ꯍꯪꯉꯤ, ꯅꯈꯣꯏꯗꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯈꯤꯗ꯭ꯔꯕ꯭ꯔꯥ? ꯃꯗꯨꯗ ꯕꯤꯅꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅꯤ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯐꯤꯂꯝ ꯑꯗꯨꯗꯤ ꯐꯥꯎꯈꯤꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯏ? ꯃꯗꯨꯗ ꯕꯤꯅꯨꯅ ꯍꯥꯏꯔꯛꯏ, ꯐꯥꯎꯏ, ꯐꯤꯂꯝ ꯑꯗꯣ ꯃꯃꯤꯡ ꯁꯦꯒꯥꯛꯀꯥꯏꯒꯤ ꯆꯠꯂꯤ꯫ ꯃꯗꯨꯁꯨ ꯌꯨ ꯉꯥꯎꯕ ꯑꯃꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅ ꯉꯥꯎꯕꯗꯒꯤ ꯊꯣꯛꯂꯛꯏꯕ ꯉꯥꯛꯇꯅꯤ꯫ ꯃꯗꯨꯁꯨ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯦꯔꯣ ꯑꯣꯏꯔꯤꯕ ꯅꯤꯇꯤꯟ ꯃꯣꯂꯤꯗꯨꯅꯤ꯫ ꯅꯤꯇꯤꯟ ꯃꯣꯂꯤꯁꯨ ꯃꯃꯥꯟꯅꯕꯁꯤꯡꯒ ꯌꯨ ꯊꯛꯃꯤꯟꯅꯗꯨꯅ ꯂꯩ, ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯨ ꯊꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯪꯉꯥꯡꯗ ꯉꯥꯡꯗꯨꯅ ꯂꯩꯈꯤ꯫ ꯃꯗꯨꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯅꯤꯇꯤꯟ ꯃꯣꯂꯤꯗ ꯑꯆꯥꯄꯣꯠ ꯄꯤꯔꯗꯨꯅ ꯃꯇꯟꯗꯨ ꯀꯝꯗꯧꯏ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯅꯈꯣꯏꯅꯕꯨ ꯄꯤꯔꯗꯤ ꯂꯣꯏꯅ ꯍꯥꯎꯏꯗ, ꯑꯗꯨꯕꯨ ꯑꯩꯒꯤ ꯆꯤꯟ ꯑꯁꯤꯗ ꯃꯍꯥꯎ ꯑꯃꯇꯕꯨ ꯐꯪꯗ꯭ꯔꯦꯅꯦ꯫ ꯃꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯈꯪꯗꯦꯗ ꯔꯤꯁꯤꯀꯦꯁ, ꯅꯪꯉꯣꯟꯗ ꯃꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯕꯨ ꯀꯅꯥꯅ ꯊꯣꯟꯕꯤꯔꯨꯏꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯁꯥꯎꯗꯨꯅ ꯔꯤꯁꯤꯀꯦꯁꯇ ꯆꯩꯔꯛꯏ꯫
ꯃꯗꯨꯅ ꯅꯨꯄꯥꯗꯨꯅ ꯁꯣꯔꯤ ꯇꯥꯃꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯐꯔꯦ ꯁꯣꯏꯕꯁꯦ ꯇꯝꯕ ꯉꯝꯄꯣꯟꯇꯦ ꯑꯗꯨꯒ ꯃꯤ ꯈꯨꯗꯤꯡꯃꯛꯁꯨ ꯂꯥꯟꯕꯗꯤ ꯅꯠꯇꯦꯗ ꯑꯩꯁꯨ ꯑꯩꯒꯤ ꯐꯤꯂꯝ ꯇꯔꯨꯛꯁꯦ ꯊꯪꯅ ꯊꯪꯅꯅ ꯐ꯭ꯂꯣꯞ ꯑꯣꯏꯔꯦꯗꯅ ꯑꯗꯨꯕꯨ ꯑꯩꯅ ꯃꯁꯤꯒꯤ ꯐꯤꯂꯝ ꯑꯁꯤꯗ ꯑꯁꯥ ꯑꯃꯗꯤ ꯎꯔꯨꯕꯅꯤ ꯌꯦꯡꯉꯨꯅꯦ ꯐꯤꯂꯝ ꯑꯁꯤꯒꯤ ꯏꯁꯩ ꯑꯁꯤ ꯇꯥꯕꯗ ꯅꯈꯣꯏ ꯀꯔꯤ ꯐꯥꯎꯒꯦ ꯃꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯁ ꯃꯁꯤꯒꯤ ꯐꯤꯂꯝ ꯑꯁꯤꯗꯤ ꯃꯩ ꯇꯥꯔꯦ ꯇꯥꯃꯣ ꯆꯨꯝꯃꯤ ꯐꯤꯂꯝ ꯑꯁꯤꯒꯤꯅ ꯏꯁꯩ ꯑꯁꯤꯁꯨ ꯃꯩ ꯇꯥꯕꯅꯤ ꯗꯥꯏꯔꯦꯛꯇꯔꯁꯨ ꯃꯩ ꯇꯥꯕꯅꯤ ꯑꯦꯛꯇꯔꯁꯨ ꯃꯩ ꯇꯥꯕꯅꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯨ ꯃꯩ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯐꯤꯂꯝ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣꯕ ꯂꯦꯞꯈ꯭ꯔꯤꯕꯁꯦ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯪꯉꯤ ꯃꯔꯝꯗꯤꯅꯦ ꯑꯩꯁꯦ ꯑꯥꯎꯠꯁꯥꯏꯗꯔꯅꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯁꯄꯣꯔꯠ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯒꯣꯗ ꯐꯥꯗꯔꯁꯨ ꯂꯩꯇꯦ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯃꯂꯌꯥꯂꯝ ꯐꯤꯂꯝ ꯐꯖꯕ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯐꯤꯂꯝ ꯀꯨꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯉꯨꯕ ꯃꯇꯝꯗꯗꯤ ꯀꯣꯀꯁ ꯕꯦꯠ ꯒ꯭ꯔꯨꯄꯤꯖꯝ ꯐꯦꯚꯣꯔꯤꯇꯤꯖꯝ ꯅꯦꯄꯣꯇꯤꯖꯝꯁꯨ ꯌꯥꯎꯔꯤ ꯃꯗꯨꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯃꯆꯥ ꯃꯥꯒꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯆꯥ ꯑꯗꯥꯒꯤ ꯃꯆꯥ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛꯅ ꯐꯤꯂꯝ ꯁꯦꯝꯗꯨꯅ ꯂꯩꯔꯦ ꯐꯤꯂꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯃꯐꯝ ꯑꯁꯤꯒꯤ ꯂꯝꯖꯦꯟ ꯑꯁꯤꯗ ꯑꯩꯁꯨ ꯑꯩꯒꯤ ꯃꯐꯝ ꯑꯃ ꯀꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯅꯤ ꯃꯁꯤꯒꯤ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩ ꯁ꯭ꯇ꯭ꯔꯦꯁ ꯈꯔꯗꯤ ꯂꯩꯔꯦ ꯁ꯭ꯇ꯭ꯔꯦꯁ ꯈꯔ ꯂꯩꯕꯅꯤꯅ ꯑꯩꯁꯨ ꯑꯦꯛꯁꯇ꯭ꯔꯥ ꯕꯤꯔꯌꯥꯅꯤ ꯈꯔꯗꯤ ꯆꯥꯔꯦ ꯕꯤꯔꯌꯥꯅꯤ ꯈꯔ ꯆꯥꯔꯕꯅꯤꯅ ꯈꯔꯗꯤ ꯑꯗꯨꯝ ꯅꯣꯏꯈꯠꯂꯦ ꯃꯁꯤꯗ ꯅꯣꯏꯈꯠꯂꯛꯄ ꯃꯇꯝꯁꯤꯗ ꯑꯩꯕꯨ ꯃꯌꯥꯝꯁꯤꯡꯁꯤꯅ ꯅꯣꯏ ꯍꯥꯏꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯃꯦꯡꯒ꯭ꯂꯣꯃꯦꯅꯤꯌꯥ ꯈꯔꯁꯤꯅ ꯑꯩꯉꯣꯟꯗ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟ ꯄꯤꯗꯨꯅ ꯂꯩ ꯑꯩꯕꯨ ꯉꯥꯏꯍꯥꯛ ꯂꯩꯇ ꯃꯈꯣꯏꯅ ꯕꯣꯗꯤ ꯁꯦꯃꯤꯡ ꯇꯧꯔꯤꯕꯅꯤ ꯑꯩꯕꯨ ꯀꯣꯛꯇꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯃꯈꯣꯏꯅ ꯊꯤꯅ ꯍꯥꯏꯔꯤꯕꯅꯤ ꯏꯊꯟꯗ ꯏꯁꯥꯅ ꯂꯝꯕꯤ ꯁꯦꯝꯖꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯏꯁꯥ ꯏꯊꯟꯗꯅ ꯂꯝꯕꯤ ꯁꯦꯝꯖꯕ ꯂꯥꯛꯄ ꯀꯥꯡꯕꯨ ꯑꯩꯈꯣꯏꯕꯨ ꯅꯈꯣꯏꯅ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤꯅꯦ ꯕꯣꯗꯤ ꯁꯦꯃꯤꯡ ꯇꯧꯔꯤꯕ ꯍꯨꯏꯁꯤꯡ ꯅꯈꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨꯗꯤ ꯂꯥꯏꯚ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯖꯦꯟꯅ ꯚꯤꯔꯨꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯄ꯭ꯔꯗꯤꯞꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯖꯣꯀꯔꯁꯤꯅ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯉꯛꯇꯨꯅ ꯂꯩꯈꯤ ꯃꯈꯣꯏ ꯃꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯑꯉꯥꯡꯁꯤꯡ ꯍꯥꯏꯕꯗꯤ ꯃꯄꯥ ꯍꯦꯔꯣ ꯑꯣꯏꯕꯁꯤꯡ ꯑꯁꯤꯒ ꯃꯍꯥꯛꯅ ꯀꯔꯝꯅ ꯐꯦꯁ ꯇꯧꯗꯣꯔꯤꯕꯅꯣ ꯃꯍꯥꯛꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯅꯦꯄꯣꯇꯤꯖꯝ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕꯗꯨꯅ ꯀꯔꯤ ꯀꯗꯥꯏꯗ ꯂꯩꯒꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯊꯛꯀꯦꯁꯨ ꯃꯌꯨꯝꯗ ꯊꯛꯄ ꯌꯥꯗꯕ꯭ꯔꯥ ꯃꯈꯣꯏꯅ ꯂꯥꯏꯚ ꯊꯥꯗ꯭ꯔꯒꯗꯤ ꯌꯨ ꯊꯛꯄ ꯌꯥꯗꯕꯁꯦ ꯃꯉꯥꯏꯈ꯭ꯔꯦ 5 star ꯍꯣꯇꯦꯜ ꯑꯃꯗ ꯌꯨ ꯊꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯒꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯁꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯅꯤꯇꯤꯟꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯂꯥꯏꯚꯇ ꯃꯍꯥꯛꯅ ꯉꯥꯡꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯍꯧꯗꯨꯅ ꯆꯦꯟꯅꯈꯤ ꯃꯗꯨꯗꯒꯤꯗꯤ ꯅꯤꯇꯤꯟ ꯃꯣꯂꯤꯒꯤ ꯃꯇꯥꯡꯗ ꯌꯨꯇ꯭ꯌꯨꯕꯇ ꯑꯐꯕ ꯀꯃꯦꯟ ꯄꯤꯕ ꯈꯔ ꯑꯃꯁꯨ ꯌꯥꯎꯏ ꯐꯠꯇꯕ ꯀꯃꯦꯟ ꯄꯤꯕ ꯈꯔ ꯑꯃꯁꯨ ꯌꯥꯎꯏ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯍꯥꯛ ꯚꯥꯏꯔꯦꯜ ꯆꯠꯈꯤ ꯅꯤꯇꯤꯟ ꯃꯣꯂꯤꯅ ꯂꯥꯏꯚ ꯊꯥꯗꯣꯛꯄꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯐꯪꯁꯟ ꯑꯃꯗ ꯀꯧꯈꯤ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯀꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯃꯌꯥꯝꯅ ꯌꯥꯝꯅ ꯋꯦꯜꯀꯝ ꯇꯧꯈꯤ ꯇꯁꯦꯡꯅ ꯃꯐꯝ ꯑꯗꯨꯗ ꯃꯤꯁꯤꯡ ꯑꯁꯤꯅ ꯁꯥꯎꯗꯨꯅ ꯂꯩꯕꯒꯤ ꯃꯔꯝꯗꯤ ꯅꯦꯄꯣꯇꯤꯖꯝ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯃꯤ ꯑꯃꯠꯇꯅ ꯏꯟꯗꯁꯇ꯭ꯔꯤꯗ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯁꯥꯅ ꯃꯈꯣꯡꯅ ꯂꯝꯕꯤ ꯁꯦꯝꯖꯗꯨꯅ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤ ꯑꯁꯤꯗ ꯃꯊꯟꯇꯅ ꯋꯥꯅ ꯆꯪꯉꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯌꯥꯝꯅ ꯃꯍꯥꯛꯀꯤ ꯁꯄꯣꯔꯠꯇ ꯂꯣꯏꯅ ꯂꯩꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯉꯥꯡꯈꯤꯕ ꯂꯥꯏꯚ ꯊꯥꯕꯗ ꯌꯥꯎꯈꯤꯕ ꯗꯥꯏꯂꯣꯒꯁꯤꯡ ꯑꯗꯨ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯉꯥꯡꯈꯤꯕ ꯗꯥꯏꯂꯣग ꯑꯗꯨ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝꯁꯨ ꯍꯔꯥꯎꯅ ꯆꯤꯌꯔ ꯇꯧꯈꯤ ꯃꯍꯥꯛꯄꯨ ꯂꯣꯏꯅ ꯁꯄꯣꯔꯠ ꯇꯧꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯤꯟ ꯑꯁꯤ ꯄ꯭ꯔꯖꯦꯟꯗ ꯂꯥꯛꯏ ꯕꯤꯅꯨꯅ ꯍꯥꯏꯔꯛꯏ ꯅꯤꯇꯤꯟ ꯃꯣꯂꯤꯁꯨ ꯃꯍꯥꯛꯄꯨ ꯃꯤꯅ ꯊꯤꯅ ꯉꯥꯡꯉꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯤꯅ ꯆꯩꯔꯨꯕꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃꯛꯇꯗ ꯁ꯭ꯇꯥꯔ ꯑꯣꯏꯍꯟꯈ꯭ꯔꯦ ꯃꯍꯥꯛ ꯑꯁꯤ ꯚꯥꯏꯔꯦꯜ ꯆꯠꯂꯕꯅꯤꯅ ꯃꯤꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗ ꯁꯨꯝ ꯊꯤꯅꯔꯛꯄꯗꯒꯤ ꯀꯔꯝꯕ ꯐꯤꯂꯝ ꯀꯨꯝꯂꯤꯕꯅꯣ ꯀꯔꯝꯕ ꯏꯁꯩꯗ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯨꯝ ꯊꯤꯔꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯑꯗꯨ ꯍꯤꯠ ꯆꯠꯈꯤꯕꯅꯤ ꯐꯤꯂꯝ ꯑꯗꯨ ꯍꯤꯠ ꯆꯠꯂꯕꯅꯤꯅ ꯁꯤꯅꯦꯃꯥ ꯍꯣꯜ ꯀꯌꯥ ꯃꯔꯨꯝꯅ ꯖꯦꯟꯒꯤ ꯐꯤꯂꯝꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯍꯣꯜꯗ ꯀꯥꯞꯆꯒꯦ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄꯅ ꯈꯥꯡ ꯉꯝꯈꯤꯗꯦ ꯄꯩꯁꯥꯁꯤꯡꯁꯨ ꯃꯍꯥꯛꯅ ꯍꯦꯟꯖꯟꯅ ꯑꯗꯨꯃꯛ ꯍꯥꯏ ꯃꯍꯥꯛꯅ ꯐꯤꯂꯝ ꯀꯥꯞꯄꯒꯤ ꯄꯔꯃꯤꯁꯟ ꯑꯁꯤ ꯀꯔꯣꯔ ꯑꯃꯗꯒꯤ ꯇꯥꯗꯅ ꯂꯣꯏꯅ ꯄꯤꯈꯤ ꯈꯔ ꯆꯥꯎꯕ ꯍꯣꯜꯁꯤꯡꯗꯅ ꯀꯔꯣꯔ 9 ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯗꯨꯗ ꯑꯇꯣꯞꯄ ꯄ꯭ꯔꯣꯗꯛꯁꯟ ꯍꯥꯎꯁꯁꯤꯡꯅꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯍꯥꯏ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯍꯥꯏꯁꯦ ꯈꯔ ꯍꯦꯟꯒꯠꯍꯜꯂꯨ ꯍꯥꯏꯗꯨꯅ ꯁꯨꯡꯍꯥꯏ ꯍꯥꯏꯗꯕꯤꯗ ꯍꯥꯏꯖꯟꯕ ꯁꯥꯗꯨꯅ ꯄꯩꯁꯥ ꯍꯦꯟꯒꯠꯍꯜꯗꯨꯅ ꯄꯩꯁꯥ ꯀꯌꯥꯃꯔꯨꯝ ꯇꯥꯟꯈꯤ ꯀꯔꯣꯔ ꯑꯃ ꯄꯤꯕꯗꯤ ꯉꯝꯃꯣꯏ 80 lakhs ꯄꯤꯒꯦ ꯍꯥꯏꯕ ꯈꯔꯁꯨ ꯌꯥꯎꯔꯤ ꯃꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯌꯥꯈꯤ ꯄꯩꯁꯥꯒꯤ ꯄꯩꯁꯥ ꯉꯥꯛꯇ ꯉꯥꯏꯈꯤ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯅꯥꯕꯒ ꯂꯣꯏꯅ ꯐꯈꯤ ꯃꯗꯨꯒꯤ ꯗꯣꯛꯇꯔ ꯆꯪꯂꯛꯇꯨꯅ ꯅꯪ ꯅꯥꯕ ꯐꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯥꯕꯒ ꯂꯣꯏꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯐꯤꯂꯝ ꯑꯁꯤ ꯅꯝꯕ ꯂꯣꯏꯁꯤꯟꯒꯗꯕ ꯈꯔꯗꯤ ꯋꯥꯠꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯐꯤꯂꯝ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯍꯥꯏꯕꯗꯤ ꯐꯤꯂꯝꯒꯤ ꯀ꯭ꯔꯨ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯄꯨꯟꯈꯤ ꯃꯐꯝ ꯑꯗꯨꯗ ꯚꯤꯔꯨ ꯂꯥꯛꯄ ꯃꯇꯝꯗ ꯃꯌꯥꯝꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯖꯦꯟꯁꯨ ꯃꯄꯥꯒꯤ ꯗ꯭ꯔꯦꯁ ꯃꯄꯥꯒꯤ ꯕꯦꯒ ꯑꯗꯨ ꯄꯨꯔꯗꯨꯅ ꯐꯤꯂꯝ ꯅꯝꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯐꯤꯂꯝ ꯑꯁꯤ ꯍꯧꯕ ꯇꯥꯔꯒꯁꯨ ꯃꯨꯔꯂꯤꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯨꯔꯂꯤꯅ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗ ꯍꯥꯞꯀꯗꯕꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯑꯦꯁꯤꯁꯇꯦꯟ ꯑꯃꯗ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯀꯤ ꯀꯣꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯤꯟꯅꯔꯝꯗꯨꯅ ꯊꯝꯃꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯅ ꯄꯨꯊꯣꯔꯛꯇꯨꯅ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛꯀꯤ ꯀꯣꯠ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯃꯍꯥꯛꯅ ꯂꯣꯏꯅ ꯏꯗꯨꯅ ꯊꯝꯃꯝꯃꯕꯅꯤ ꯍꯥꯏꯗꯨꯅ ꯚꯤꯅꯨꯗ ꯄꯤꯈꯤ ꯃꯥꯅ ꯍꯥꯏꯔꯛꯏ
ꯐꯤꯂꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯍꯧꯔꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯑꯩ ꯁꯣꯏꯗꯅ ꯊꯤꯔꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯀꯣꯠꯁꯤꯡ ꯑꯁꯤ ꯅꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯤꯅꯨꯗ ꯄꯤꯈꯤ ꯕꯤꯅꯨꯁꯨ ꯃꯨꯚꯤ ꯑꯗꯨꯒꯤ ꯁ꯭ꯀ꯭ꯔꯤꯞ ꯑꯗꯨꯗ ꯏꯔꯝꯂꯤꯕ ꯀꯣꯠꯁꯤꯡ ꯍꯥꯏꯕꯗꯤ ꯀꯔꯝꯕ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛ ꯍꯥꯞꯀꯅꯤ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯏꯗꯨꯅ ꯊꯝꯃꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯃꯥꯟꯅꯕꯗꯨꯅ ꯃꯥꯒꯤꯗꯃꯛꯇ ꯈꯜꯂꯗꯨꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯃꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯈꯤꯗꯦ ꯃꯍꯥꯛꯅꯗꯤ ꯃꯃꯥꯟꯅꯕꯗꯨꯗ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯥꯏꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯗꯨꯅꯗꯤ ꯃꯍꯥꯛꯀꯤꯗꯃꯛꯇ ꯂꯣꯏꯅ ꯁꯦꯝꯗꯨꯅ ꯁꯥꯗꯨꯅ ꯊꯝꯃꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯦꯁꯤꯁꯇꯦꯟꯠ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯦ ꯐꯤꯂꯝ ꯑꯁꯤꯒꯤ ꯁꯤꯟ ꯑꯁꯤ ꯎꯗꯅ ꯐꯤꯂꯝꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛ ꯍꯥꯞꯄꯁꯦ ꯌꯥꯝꯅ ꯂꯨꯏ ꯍꯥꯏꯗꯨꯅ ꯃ꯭ꯌꯨꯖꯤꯛ ꯀꯝꯄꯣꯖꯔ ꯀꯌꯥꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯐꯥꯏꯅꯦꯜ ꯔꯤꯜꯁꯤꯡ ꯑꯗꯨ ꯎꯗꯕꯤꯗ ꯕꯦꯛꯒ꯭ꯔꯥꯎꯟ ꯁ꯭ꯀꯣꯔꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯐꯖꯅ ꯃꯇꯥꯡ ꯆꯥꯅ ꯂꯣꯏꯅ ꯁꯦꯝꯗꯨꯅ ꯊꯝꯃꯝꯃꯦ ꯍꯧꯗ꯭ꯔꯤꯕ ꯐꯤꯂꯝ ꯑꯃꯗ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛ ꯍꯥꯟꯅ ꯁꯦꯝꯗꯣꯛꯑꯝꯗꯨꯅ ꯃꯍꯥꯛꯀꯤ ꯃ꯭ꯌꯨꯖꯤꯛ ꯑꯗꯨ ꯆꯥꯟꯅꯅ ꯐꯤꯂꯝ ꯑꯗꯨꯒ ꯐꯖꯅ ꯕ꯭ꯂꯦꯟ ꯇꯧꯈꯤꯕ ꯍꯥꯏꯕꯁꯤꯗꯤ ꯑꯉꯛꯄ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯈꯜꯂꯨꯗꯕ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯅꯦꯃꯥ ꯑꯁꯤꯒꯤ ꯐꯤꯂꯝ ꯑꯁꯤ ꯔꯤꯂꯤꯁ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯄ꯭ꯔꯤ ꯕꯤꯖꯤꯅꯦꯁ ꯇꯧꯗꯨꯅ ꯖꯌꯟꯁꯨ ꯃꯍꯥꯛꯀꯤ ꯇꯣꯜꯂꯝꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯁꯤꯡꯗꯣꯛꯄ ꯉꯝꯈ꯭ꯔꯦ ꯃꯌꯥꯝ ꯄꯨꯝꯅ ꯋꯥꯅ ꯍꯣꯠꯅꯔꯛꯈꯤꯕ ꯁꯤꯅꯦꯃꯥ ꯑꯗꯨ ꯀꯔꯝ ꯀꯥꯟꯗ ꯔꯤꯂꯤꯁ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯐꯤꯂꯝ ꯑꯗꯣ ꯉꯁꯤꯗꯤ ꯁꯪꯁꯥꯔꯗ ꯃꯌꯥꯝ ꯄꯨꯝꯕꯗ ꯔꯤꯂꯤꯁ ꯇꯧꯔꯦ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯃꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯆꯠꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯆꯝꯕ ꯃꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯈꯤ ꯁꯥꯔ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯉꯁꯤ ꯅꯪꯒꯤ ꯐꯤꯂꯝ ꯔꯤꯂꯤꯁ ꯇꯧꯕ꯭ꯔꯅꯦ ꯐꯤꯂꯝ ꯔꯤꯂꯤꯁ ꯇꯧꯕꯒꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯗꯨꯗ ꯖꯌꯟꯒ ꯚꯤꯅꯨꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯗꯨꯗ ꯖꯌꯟꯅ ꯑꯁ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ ꯃꯗꯨꯗ ꯚꯤꯅꯨꯅ ꯍꯥꯏꯔꯛꯑꯦ ꯑꯇꯩ ꯂꯩꯔꯤꯅꯤ ꯖꯌꯟ ꯃꯨꯂꯤꯁꯤꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯒꯗꯒꯦ ꯃꯗꯨꯗꯒꯤꯗꯤ ꯚꯤꯅꯨꯗ ꯅꯨꯄꯥ ꯑꯃꯅ ꯐꯣꯟ ꯇꯧꯔꯦ ꯃꯈꯣꯏꯒꯤ ꯀ꯭ꯔꯨꯗ ꯌꯥꯎꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯅ ꯃꯨꯂꯤ ꯁꯥꯔꯗꯣ ꯏꯔꯣꯗꯦꯗ ꯆꯠꯈꯤꯕ ꯎꯏꯅꯦ ꯃꯗꯨꯗꯒꯤꯗꯤ ꯚꯤꯅꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯅꯪꯅ ꯃꯍꯥꯛꯄꯨ ꯀꯗꯥꯏꯗ ꯎꯏꯌꯦꯕ ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ ꯑꯩ ꯄꯨꯡꯈꯥꯏ ꯑꯃ ꯂꯩꯔꯒ ꯃꯍꯥꯛꯀꯤ ꯂꯣꯀꯦꯁꯟ ꯑꯗꯨ ꯊꯥꯔꯛꯑꯒꯦ ꯑꯩ ꯐꯣꯟ ꯊꯝꯃꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐꯣꯟ ꯊꯝꯈꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯤꯅꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯐꯤꯂꯝ ꯔꯤꯂꯤꯁ ꯇꯧꯒꯗꯕ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯐꯤꯂꯝ ꯀꯥꯞꯀꯗꯕ ꯍꯣꯜ ꯑꯗꯨꯗꯗꯤ ꯇꯤꯀꯦꯠꯁꯤꯡ ꯑꯗꯨ ꯐꯨꯜ ꯑꯣꯏꯅ ꯂꯣꯏꯅ ꯕꯨꯛ ꯇꯧꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯚꯤꯅꯨꯅ ꯄ꯭ꯔꯗꯤꯞꯀꯤ ꯃꯃꯥꯟꯅꯕ ꯁꯖꯤꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯁꯖꯤ ꯑꯩ ꯀꯦꯕ ꯑꯃꯇꯪ ꯄꯥꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯦꯅꯤꯒꯤ ꯅꯨꯄꯥ ꯖꯣꯟꯅꯁꯨ ꯑꯦꯅꯤꯗ ꯐꯤꯂꯝ ꯑꯗꯣ ꯃꯤ ꯂꯣꯏꯅ ꯕꯨꯛ ꯇꯧꯅꯔꯦ ꯍꯥꯏꯅꯦ ꯑꯩꯈꯣꯏꯁꯨ ꯌꯦꯡꯕ ꯆꯠꯂꯨꯁꯤꯅ ꯃꯗꯨꯗ ꯑꯦꯅꯤꯅ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯗ ꯑꯣꯏꯅ ꯌꯦꯡꯉꯁꯤꯗ ꯍꯣꯏ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯕꯨꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯖꯣꯟꯁꯨ ꯐꯣꯟ ꯇꯧꯗꯨꯅ ꯕꯨꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨꯁꯨ ꯐꯝꯗꯨꯅ ꯐꯤꯂꯝ ꯌꯦꯡꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯍꯣꯜ ꯑꯗꯨꯒꯤ ꯃꯤ ꯑꯃ ꯂꯥꯛꯇꯨꯅ ꯀꯩ ꯄꯨꯔꯛꯎꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯩ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯐꯤꯂꯝ ꯑꯁꯦ ꯑꯍꯥꯟꯕꯅꯤ ꯌꯦꯡꯉꯤꯁꯤ ꯑꯩꯒꯤꯗꯃꯛꯇ ꯂꯥꯏ ꯈꯣꯏꯔꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯩꯗꯤ ꯂꯥꯏꯗ ꯊꯥꯖꯗꯕ ꯃꯤꯅꯤꯗ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯅꯤꯇꯤꯟ ꯃꯣꯂꯤꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯜꯂꯗꯨꯅ ꯐꯤꯂꯝ ꯌꯦꯡꯕ ꯂꯥꯛꯏ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯐꯤꯂꯝ ꯌꯦꯡꯕ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯁꯤ ꯑꯣꯗꯤꯌꯟꯁꯀꯤ ꯔꯤꯑꯦꯛꯁꯟ ꯑꯗꯨꯕꯨ ꯌꯦꯡꯕ ꯂꯥꯛꯈꯤꯕꯅꯤ ꯐꯤꯂꯝ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯑꯣꯗꯤꯌꯟꯁꯁꯤꯡꯅ ꯔꯤꯑꯦꯛꯁꯟ ꯑꯝꯇ ꯄꯤꯔꯛꯇꯕꯗꯒꯤ ꯃꯈꯣꯏ ꯌꯥꯝꯅ ꯄꯥꯈꯠꯈꯤ ꯃꯗꯨꯒꯤꯗꯤ ꯏ ꯄꯥꯎ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯍꯥꯏꯕꯗꯤ ꯁꯤꯟ ꯈꯨꯗꯤꯡꯃꯛ ꯑꯗꯨꯗ ꯐꯖꯕ ꯁꯤꯟꯁꯤꯡ ꯑꯗꯨꯗ ꯑꯣꯗꯤꯌꯟꯁꯁꯤꯡꯅ ꯔꯤꯑꯦꯛꯁꯟ ꯄꯤꯔꯛꯇꯕꯗꯨ ꯄ꯭ꯔꯗꯤꯞꯅ ꯚꯤꯅꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯗꯨꯅ ꯂꯩ ꯃꯗꯨꯒꯤꯗꯤ ꯚꯤꯅꯨꯅ ꯍꯥꯏꯔꯦ ꯅꯤꯇꯤꯟ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯁꯤꯟ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯑꯣꯗꯤꯌꯟꯁꯀꯤ ꯔꯤꯑꯦꯛꯁꯟ ꯑꯗꯨ ꯇꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯅꯤꯇꯤꯟ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡꯒꯤ ꯁꯤꯟ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯑꯣꯗꯤꯌꯟꯁꯁꯤꯡ ꯑꯗꯨ ꯍꯧꯅ ꯅꯣꯛꯈꯤ ꯄꯥꯎ ꯑꯗꯨ ꯃꯍꯥꯛꯅ ꯚꯤꯅꯨꯗ ꯇꯝꯃꯤ ꯚꯤꯅꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯅꯈꯤ ꯑꯃꯁꯨꯡ ꯐꯤꯂꯝꯒꯤ ꯀ꯭ꯔꯨꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯔꯥꯎꯅꯈꯤ ꯃꯗꯨꯒꯤꯗꯤ ꯚꯤꯅꯨꯅ ꯄ꯭ꯔꯗꯤꯞꯇ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯃꯁꯨꯡ ꯃꯄꯥꯟꯗ ꯀꯧꯊꯣꯔꯛꯑꯦ ꯅꯪꯅ ꯍꯧꯖꯤꯛ ꯃꯦꯁꯦꯖ ꯊꯥꯔꯛꯑꯅꯨ ꯑꯩꯉꯣꯟꯗ ꯄꯥꯎ ꯍꯥꯏꯔꯛꯑꯅꯨ ꯐꯤꯂꯝ ꯑꯗꯣ ꯅꯤꯡꯊꯤꯖꯅ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯑꯗꯣ ꯍꯤꯠ ꯑꯣꯏꯔꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯑꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯤꯠ ꯆꯠꯂꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯚꯤꯅꯨꯁꯨ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ ꯑꯃꯁꯨꯡ ꯄ꯭ꯔꯗꯤꯞꯁꯨ ꯐꯤꯂꯝ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯌꯦꯡꯈꯤ ꯐꯤꯂꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯛꯄꯗꯒꯤꯗꯤ ꯅꯤꯇꯤꯟ ꯃꯣꯂꯤꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯍꯥꯏꯗꯣꯛꯂꯗꯨꯅ ꯃꯌꯥꯝꯒ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯌꯥꯝꯒ ꯄꯨꯟꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯈꯤ ꯃꯗꯨꯒꯤꯗꯤ ꯍꯥꯞ ꯊꯥꯔꯛꯄ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯚꯤꯅꯨꯁꯨ ꯍꯣꯜ ꯑꯗꯨꯗ ꯂꯩ ꯇꯟꯖꯥꯗꯨꯗ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨꯁꯨ ꯊꯣꯛꯂꯛꯏ ꯃꯍꯥꯛꯁꯨ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯚꯤꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯐꯤꯂꯝ ꯑꯁꯤ ꯐꯖꯩ ꯍꯥꯏꯗꯨꯅ ꯊꯥꯒꯠꯇꯨꯅ ꯂꯩ ꯃꯈꯣꯏꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯂꯤꯕꯅꯤꯅꯦ ꯃꯈꯣꯏꯅꯗꯤ ꯑꯩꯁꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅꯤ ꯍꯥꯏꯕꯁꯤ ꯈꯪꯖꯄꯣꯟꯇꯦ ꯃꯗꯨꯗꯒꯤꯗꯤ ꯚꯤꯅꯨꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯑꯩ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯆꯠꯇꯕ ꯌꯥꯔꯣꯏ ꯃꯨꯂꯤꯒꯤ ꯂꯣꯀꯦꯁꯟ ꯐꯪꯉꯦ ꯃꯗꯨ ꯖꯌꯟꯅ ꯑꯩꯈꯣꯏꯒ ꯐꯤꯂꯝ ꯑꯁꯤ ꯄꯨꯟꯅ ꯑꯝꯇꯗꯤ ꯌꯦꯡꯃꯤꯟꯅꯈꯤꯁꯤꯗꯅ ꯃꯗꯨꯗ ꯚꯤꯅꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯐꯤꯂꯝ ꯑꯁꯦ ꯃꯍꯥꯛꯀ ꯌꯦꯡꯃꯤꯟꯅꯒꯦ ꯃꯁꯤ ꯑꯩꯒꯤ ꯐꯤꯔꯦꯞꯅꯤ ꯅꯪꯗꯤ ꯐꯤꯂꯝ ꯑꯁꯤ ꯌꯦꯡꯉꯨꯔꯣ ꯑꯗꯨꯒ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯐꯤꯂꯝ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯅꯈꯣꯛ ꯄꯣꯡꯅ ꯂꯥꯎꯗꯨꯅ ꯑꯩꯒꯤ ꯐꯤꯂꯝꯅꯤ ꯍꯥꯏꯗꯨꯅ ꯃꯦꯗꯤꯌꯥꯁꯤꯡꯗ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯖꯌꯟꯗ ꯍꯥꯏꯈꯤ
second half hꯧdore chalage hadna mahasu sangkhiba matamda mafam aduda film gi review piriba nupa amada film asi punna yenglaba matungda review du phajana piu yadra hadna phone adu mahana nupa adudagi muladuna makuta piramduna amu sangkhi mato usumna location aduda ahal loiraba Vinu amusung driver adu lai driver aduga makhoi ni sima pham aduda gari adudagi kumthare Vinu su yum adugi managa adula changkhel aduna thongnauda mamang thakki mahana compose tokhiba Indrana munkhiba isai adu thare isai adu tarobadagidi moli su thonau tamna hathu lai mahana mafam aduda Vinu leptuna lerambagi mong adu uruba matanda yamna ngakhi maduragidi Vinu nare phone da lakliba message adu paw nangna ne background music semkhiba nangna compose tokhiba isai khudima ado ngasi di film oina phone labani akhogi film ado ngasi release tawbani hadana hare akhogi film ado blockbuster oirabani adu nangi possession adu yomsalo chalasi hadana hare madudagi moli su mamitagi mapi tare amasung mahak mafam madurigi tholai gari dugi manata changapa matamda moli na Vinu dhare isai ase kanamta yawdabida ai gari sida ithanda tajage phare taro haidana mahaksu haibidi moli su manungda changki isai ru taduna laiki madagi Vinu na driver duda minute kumanga mukta dingai ko haidana hare driver du su hoi haiduna ngaiduna laiki matam basi minute kumanga henjalakle maduda mahana karimta haidabida tumina laiki bagi mong adu uruba matamda Vinu su gari du changai gari du da sa ko matamdadi moli su mafam maduda utup tabadawna taduna lerambagi mong adu uruba matamda manatona du sor honbra haidana mahana makuladu manatona thami tawbudabu sor adu holamdabadagidi mahana mahaki isai asi taraduna apena phangjaraduna sikrabani haina khanduna mahaksu haibidi Vinu su o khongai hingna kapki mahana kappagi makol du tabadagi moli mikap thole maduda aidi nang sikraboi ningure haiduna hare kainu nang haisibo haduna muli nangi madru Vinuna ainu nang natonda khut thamba matamda nang sor holamde ainu nang sikrabra haduna khalure madru murli na hare nang agi natonda khut thamba do sor singkrapa matamdara natragana sor hondokpa matamdara haduna hare madura happy ningsingba matamda sor singkraba matungda ngha gap leba timing aduda khut thamba oidra lerami phare nang hingadi yam phare akhoi film yengba chalasi haduna hare film adudi loiramdai mikubadu oire kamai tawsi haduna hangba matamda mafam asida leiba anakpa theater amda chalaga film adu yengasi haduna makoi sem sakhe madagi driver aduna gari thorokpa matamda gari du tapna thaubi mong adu uruba matamda muli kumthartuna gari du ai thaubi haduna gari du mahana thauduna kanna thauduna lakhe hol adu yorokpa matamda hol adu security aduna makoi lakpa matamda phajana welcome tawe makoi na changpa matamda film adugi loiramdai mikubadu oirami thong adu hangtokke tabu matamda makoina mamang thakki dumaina 1 2 3 haiduna clap haiduna mi mayamna kuba khurapadu makoina takhi mato udu uruba matamda makoi haraubugi pankheli khide mato usumna makoina thong hatorokpa matamda makoi anina pakhang moringai matam adu nichingai maduda mulina hare akoini punna film ama tawinaba matamda sahi kya amarum changkhre akoini na masigi wakhalona se hana lagtribase karigiro maduda Vinu hare madui pakhomado aina wala pikidro haibidi mamang thakta muli na karan tawkhibadagi thokhiba ngaktani adu itaragadi ai nangina padu pudul lake hadna muli na phagi tawkhi maduragidi Vinu hare sangsar sida chanriba puna mase ate karimta nati afaba thaba ama thokhe haitaragadi madugi tanja matam amalei maramaduna aikoina asu yamna hondaраktuna hawjikte mai pakpa ngamlibase matam warpagini mato usumna movie sigi wari solution ki Kaligumba mayamna wari sitaba matamda penbiba amasung nungaibiba leiragadi comment tawbiramo amasung channel asibu support tawbiduna subscribe tawbiramo Thagatchari